ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯎꯖꯥꯎ ꯑꯣꯟꯈꯤꯕ ꯄꯥꯈꯪ ꯂꯩꯁꯥ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯜꯄꯅ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯔꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃꯗ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯔꯥꯖꯀꯨꯃꯥꯔ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ, ꯃꯃꯤꯡꯅ ꯆꯤꯡꯃꯥꯕ ꯍꯥꯏꯅ ꯀꯧꯏ꯫ ꯃꯍꯥꯛꯇꯤ ꯄꯨꯛꯅꯤꯡꯗ ꯋꯥ ꯂꯣꯠꯄ ꯍꯩꯇꯕ ꯌꯥꯝꯅ ꯆꯝꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ, ꯋꯥꯈꯜ ꯂꯧꯁꯤꯡꯁꯨ ꯑꯣꯏ꯫ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯋꯥ ꯑꯃꯠꯇ ꯂꯣꯠꯇꯕ ꯆꯝꯖꯕ ꯃꯇꯧ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯅꯩ꯫ ꯅꯣꯡꯃꯗꯤ ꯀꯣꯅꯨꯡꯗ ꯂꯥꯟ ꯉꯝꯕꯒꯤ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯤ ꯂꯥꯟ ꯁꯣꯛꯅꯕꯒꯤ ꯍꯤꯔꯝꯗ ꯀꯌꯥ ꯄꯨꯛꯅꯤꯡ ꯂꯨꯞꯁꯟꯗꯦ꯫ ꯃꯥꯗꯤ ꯑꯅꯝꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯑꯗꯨꯝ ꯆꯠꯇꯨꯅꯇ ꯂꯩ꯫ ꯁꯣꯝꯗꯅ ꯂꯥꯟ ꯉꯝꯕꯒꯤ ꯃꯌꯥꯝ ꯄꯨꯝꯕ ꯑꯆꯥ ꯑꯊꯛ ꯇꯧꯗꯨꯅ ꯂꯥꯡꯂꯤ ꯇꯥꯂꯛ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯃꯥꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯗꯨꯅ ꯌꯦꯡꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯤꯅ ꯅꯣꯛꯄ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜꯒ ꯃꯥꯗꯤ ꯃꯅꯥꯀꯣꯡꯗ ꯀꯔꯤꯁꯨ ꯊꯧꯁꯥꯗꯦ꯫ ꯃꯥꯅ ꯊꯣꯛꯄ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯥꯟꯃꯤ ꯑꯅꯣꯏꯕ ꯑꯃ ꯂꯦꯞꯁꯤꯜꯂꯛꯂꯗꯨꯅ ꯖꯒꯣꯏ ꯁꯥꯖꯤꯜꯂꯛꯏ꯫ "ꯃꯖꯥꯏꯕꯨꯡꯉꯣ, ꯃꯖꯥꯏꯕꯨꯡꯉꯣ, ꯑꯝꯇ ꯌꯦꯡꯉꯨ!" ꯆꯤꯡꯃꯥꯕ ꯀꯔꯤꯁꯨ ꯊꯧꯁꯥꯗ ꯌꯦꯡꯈꯠꯄꯁꯨ ꯁꯪꯗꯦ꯫ ꯁꯨꯝ ꯂꯥꯛꯄꯗ ꯂꯥꯟꯃꯤ ꯑꯗꯨꯗ ꯊꯦꯡꯖꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ꯫ ꯃꯍꯥꯛ ꯈꯨꯜꯂꯒ ꯃꯔꯥꯏꯕꯛ ꯀꯠꯂꯝꯃꯤ ꯑꯗꯨꯒ ꯂꯥꯟꯃꯤ ꯑꯗꯨꯗ ꯌꯦꯡꯈꯠꯂꯛꯏ꯫ "ꯀꯩꯗꯧꯔꯦ ꯂꯥꯟꯃꯤ ꯇꯣꯝꯕ? ꯑꯩꯅ ꯁꯣꯏꯗꯅ ꯊꯦꯡꯖꯤꯜꯂꯤꯕ꯭ꯔꯥ?" ꯇꯣꯝꯕꯅ, "ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯀꯧꯖꯕꯅꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣꯗꯤ ꯂꯥꯏꯔꯤꯛꯇ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯔꯒ ꯆꯠꯄꯅꯤꯅ ꯇꯥꯗꯕꯒꯤ ꯋꯥꯅꯤ." "ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯑꯗꯣ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ? ꯑꯩꯕꯨ ꯀꯧꯔꯤꯕꯗꯨꯕꯣ?" "ꯉꯁꯤꯗꯤ ꯃꯤꯁꯤꯡꯁꯦ ꯏꯔꯥꯡ ꯂꯥꯡꯏ, ꯀꯨꯝꯍꯩꯁꯦ ꯌꯥꯝꯅ ꯆꯥꯎꯏ, ꯏꯅꯤꯟ ꯅꯤꯜꯂꯤ." "ꯊꯥꯒꯠꯄꯗꯤ ꯅꯠꯇꯦ ꯃꯖꯥ ꯏꯕꯨꯡꯉꯣ. ꯃꯖꯥ ꯏꯕꯨꯡꯉꯣꯗꯤ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝꯅ ꯍꯩ, ꯁꯛꯁꯨ ꯗꯃꯥꯗ ꯐꯖꯩ꯫ ꯑꯗꯣ ꯑꯩꯅ ꯀꯧꯔꯤꯁꯦ, ꯑꯩꯅ ꯎꯞꯄꯤꯕ ꯇꯨꯄꯤꯁꯦ ꯐꯖꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯖꯕꯅꯤ꯫ ꯀꯝꯗꯧꯒꯦ ꯁꯤꯕꯣ?" ꯆꯤꯡꯃꯥꯕ ꯉꯁꯥꯏꯈꯩ ꯌꯦꯡꯕꯨ ꯌꯦꯡꯈꯠꯂꯨꯗꯦ, ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ "ꯑꯁ ꯂꯥꯟꯃꯤ ꯇꯣꯝꯕ, ꯅꯪꯗꯤ ꯄꯨꯔꯥ ꯑꯣꯛꯄꯤ ꯃꯥꯜꯂꯦꯕꯣ꯫ ꯅꯁꯥꯁꯨ ꯌꯥꯝꯅ ꯆꯥꯎꯏ, ꯑꯗꯨꯒ ꯇꯨꯄꯤ ꯑꯗꯨꯅ ꯄꯤꯛꯂꯒ ꯃꯅꯥ ꯐꯟꯕꯗꯧꯅ ꯇꯧꯔꯤ." ꯂꯥꯟꯃꯤ ꯇꯣꯝꯕ ꯀꯔꯤꯁꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥꯍꯩꯗꯨꯗ ꯁꯥꯎꯗꯦ, ꯅꯣꯛꯂꯒ ꯃꯥꯁꯨ ꯍꯦꯛꯇ ꯈꯨꯝꯂꯛꯏ꯫ "ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯄꯨꯛꯁꯦ ꯈꯖꯤꯛꯇ ꯃꯍꯦꯡ ꯇꯥꯍꯟꯒꯦꯅ ꯇꯧꯖꯕꯅꯦꯕ, ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯂꯥꯟꯗ ꯆꯪꯉꯨꯕꯅꯤ, ꯀꯪꯊꯧ ꯌꯥꯗ꯭ꯔꯦ꯫ ꯅꯈꯣꯏꯗꯧꯅ ꯅꯁꯥ ꯅꯎ ꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯅꯤꯡꯕꯅꯤꯅꯦ ꯑꯩꯁꯨ, ꯆꯍꯤꯁꯨ ꯌꯥꯝꯅ ꯑꯍꯜꯃꯛꯇꯤ ꯅꯠꯇ꯭ꯔꯤꯗꯅ." "ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯃꯇꯝ ꯄꯨꯝꯕꯗ ꯍꯛꯆꯥꯡ ꯐꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯀꯥꯟꯅꯩ꯫ ꯅꯪꯅ ꯑꯍꯥꯎ ꯑꯊꯨꯝ ꯆꯥꯕꯗꯣ ꯈꯔ ꯂꯦꯞꯄꯣ, ꯃꯗꯨꯅ ꯅꯣꯏꯅꯅꯕꯅꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ, ꯑꯆꯝꯕ ꯆꯤꯅꯤ ꯌꯥꯎꯗꯕ ꯑꯣꯏꯅ ꯆꯥꯋꯣ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤꯅꯦ, ꯊꯥ ꯑꯃꯗ ꯖꯔ ꯖꯔ ꯀꯪꯊꯔꯅꯤ." "ꯑꯗꯨꯅ ꯐꯔꯗ꯭ꯔꯅꯦ? ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ." "ꯑꯗꯨꯗꯤ ꯐꯔꯦ, ꯑꯩ ꯉꯥꯏꯍꯥꯛꯇ ꯁ꯭ꯋꯥꯏꯗ ꯊꯣꯛꯂꯨꯈꯤꯒꯦꯀꯣ꯫ ꯅꯈꯣꯏꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯍꯧꯀꯣ꯫ ꯉꯁꯤꯕꯨꯗꯤ ꯄꯦꯟꯅ ꯆꯥꯔꯣꯗ, ꯍꯌꯦꯡꯗꯒꯤ ꯑꯆꯝꯕ ꯆꯥꯕ ꯍꯧꯔꯣ꯫ ꯉꯁꯤꯗꯤ ꯆꯥꯁꯤꯟꯕ ꯍꯧꯔꯕꯅꯤꯅ ꯇꯣꯛꯅꯤꯡꯉꯔꯣꯏ." ꯆꯤꯡꯃꯥꯕ ꯅꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯕꯁꯨ ꯑꯗꯨꯝ ꯂꯩꯔꯤ꯫ ꯆꯤꯡꯃꯥꯕ ꯁꯨꯝ ꯊꯣꯛꯂꯛꯏ꯫ ꯊꯕꯛ ꯁꯨꯕ ꯅꯨꯄꯥ ꯑꯃꯅ ꯊꯨꯅ ꯆꯦꯜꯂꯛꯏ꯫ "ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯁꯥꯎ ꯍꯥꯏꯕꯗꯣ ꯂꯣꯏꯔꯦ꯫ ꯂꯩꯀꯣꯜꯗ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯕ." "ꯐꯔꯦ ꯐꯔꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯤ." ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯅꯥꯄꯤ ꯃꯌꯥꯝ ꯑꯗꯨꯅ ꯄꯨꯟꯁꯤꯜꯂꯒ ꯆꯀ꯭ꯔ ꯃꯥꯟꯕ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯣꯛꯊꯣꯔꯛꯂꯝꯃꯤ꯫ "ꯈꯝꯕ, ꯅꯪꯅ ꯁꯥꯔꯤꯕꯁꯦ ꯐꯅꯗꯤ ꯐꯖꯩ ꯍꯥꯏꯕꯕꯨ ꯀꯌꯥ ꯈꯣꯏꯗꯥꯕꯗꯤ ꯌꯧꯗꯦꯕꯣ꯫ ꯃꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥꯅ ꯁꯥꯟꯅꯕꯕꯨ ꯃꯥꯜꯂꯤ꯫ ꯌꯥꯝꯅ ꯊꯤ ꯍꯥꯏꯕꯕꯨꯗꯤ ꯅꯠꯇꯦꯗ. ꯑꯃꯨꯛ ꯍꯟꯅ ꯍꯣꯠꯅꯧ. ꯑꯩꯅ ꯄꯥꯝꯕꯗꯤ ꯈꯔ ꯋꯥꯠꯀꯨꯝ ꯇꯧꯏ. ꯅꯪꯅ ꯇꯜꯂꯒꯅꯅꯦ, ꯈꯔ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯊꯝꯃꯨ." "ꯑꯩꯗꯤ ꯁꯨꯝ ꯅꯣꯛꯅꯤꯡꯕꯒꯤ ꯋꯥꯅꯤ." "ꯑꯗꯣ ꯐꯔꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯅꯪꯅ ꯊꯣꯛꯄ ꯈꯜꯂꯨꯀꯣ." ꯔꯥꯖꯀꯨꯃꯥꯔꯗꯨ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯃꯥꯗꯤ ꯏꯆꯝ ꯆꯝꯖꯕꯅꯤ꯫ ꯃꯤꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯒ ꯀꯔꯤꯁꯨ ꯈꯪꯖꯗꯦ꯫ ꯆꯝꯅ ꯃꯥꯅ ꯈꯟꯖꯕꯗꯣ ꯍꯥꯏꯖꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯈꯝꯕꯗꯤ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ "ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯃꯇꯝ ꯆꯪꯈꯩ ꯁꯥꯔꯒ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥ ꯇꯥꯍꯟꯕ, ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯕ ꯃꯥ ꯃꯉꯥꯏꯔꯦꯅ ꯆꯥꯎꯔꯤꯁꯦ꯫ ꯁꯦꯜ ꯈꯔꯒꯤꯗꯃꯛꯇ ꯑꯩꯕꯨ ꯎꯁꯤꯠꯇꯅ ꯉꯥꯡꯉꯤꯕ. ꯃꯤꯅ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯌꯥꯔꯕꯁꯨ ꯑꯩꯗꯤ ꯁꯨꯛꯌꯥ ꯌꯥꯅꯤꯡꯗꯦ꯫ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ. ꯃꯁꯤꯗ ꯂꯣꯏꯅ ꯍꯦꯛ ꯊꯨꯒꯥꯏꯔꯒꯦ." ꯋꯥꯁꯤ ꯍꯥꯏꯔꯒ ꯈꯝꯕꯅ ꯃꯥꯅ ꯁꯥꯔꯤꯕꯗ ꯊꯨꯒꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯦꯠ ꯃꯆꯦꯠ ꯃꯈꯣꯡꯅ ꯀꯧꯈꯥꯏꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯁꯥꯎꯅ ꯐꯤꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯇꯣꯝꯇ ꯑꯀꯣꯛꯄ ꯃꯐꯝ ꯑꯃꯗ ꯀꯣꯅꯨꯡꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯤ ꯆꯤꯛꯄ ꯃꯐꯝꯗ ꯃꯇꯣꯝꯇ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤ꯫
ꯇꯥꯂꯛ ꯑꯗꯨꯗ ꯃꯥꯒꯤ ꯅꯥꯀꯟꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯉꯥ ꯈꯔ ꯆꯣꯡꯕ ꯎꯔꯝꯃꯤ꯫ ꯉꯥ ꯑꯗꯨꯅ ꯆꯣꯡꯈꯠꯈꯤꯕꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯃꯔꯤꯛ ꯃꯔꯤꯛ ꯈꯔ ꯂꯥꯏꯔꯤꯛꯇ ꯆꯣꯡꯉꯤ꯫ ꯃꯥꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯥꯡꯗꯅꯕ ꯍꯥꯏꯗꯨꯅ ꯀꯟꯊꯣꯛꯂꯒ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯩ꯫ ꯉꯥꯏꯍꯥꯛ ꯂꯥꯏꯔꯤꯛ ꯑꯗꯨ ꯈꯨꯝꯖꯤꯜꯂꯒ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯂꯒ ꯉꯥꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯉꯥꯁꯤꯡꯁꯦ ꯃꯅꯤꯡ ꯇꯝꯅ ꯁꯥꯟꯅꯔꯤ꯫ ꯃꯈꯣꯏꯗꯤ ꯅꯨꯡꯁꯤꯕ ꯒꯥꯏꯁꯤꯕꯨ ꯃꯁꯛ ꯈꯪꯗꯕ ꯖꯥꯠꯂꯥ? ꯑꯗꯨꯝ ꯆꯠꯇꯨꯅꯗ ꯂꯩ꯫ ꯑꯩꯒꯤꯁꯨ ꯅꯨꯄꯤꯒ ꯂꯥꯛꯈꯤꯒꯗ꯭ꯔꯥ? ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯤꯒꯗꯣ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯤ꯫ ꯊꯤꯕ ꯍꯧꯕꯗꯤ ꯌꯥꯔꯕꯅꯤ꯫ ꯑꯩꯁꯨ ꯁꯛ ꯌꯥꯝꯅ ꯊꯤꯕꯃꯛꯇꯤ ꯅꯠꯇꯦꯕ꯫ ꯉꯥꯁꯤꯡꯁꯦ ꯀꯩꯕꯨ ꯆꯥꯖꯥꯠꯅꯣ? ꯃꯆꯤꯟꯖꯥꯛ ꯊꯤꯕꯤꯒꯦ ꯍꯥꯏꯕꯕꯨ ꯔꯥꯖꯀꯨꯃꯥꯔꯗꯨ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯏꯁꯩ ꯁꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯥꯗꯤ ꯌꯥꯝꯅ ꯉꯥꯎꯔꯝꯃꯤ꯫ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯎꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯅꯣꯟꯊꯔꯒ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯏꯁꯩ ꯁꯛꯄꯗ ꯅꯠꯇꯦ ꯖꯒꯣꯏ ꯁꯥꯕꯁꯨ ꯌꯥꯎꯏ꯫ ꯃꯗꯨꯗ ꯃꯍꯥꯛ ꯈꯣꯟꯖꯦꯜ ꯐꯖꯔꯕꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯖꯒꯣꯏ ꯁꯥꯕ ꯑꯗꯨꯗ ꯃꯑꯣꯡ ꯌꯥꯝꯅ ꯍꯦꯟꯖꯤꯟꯕ ꯑꯣꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯁꯛꯀꯤ ꯍꯥꯏꯔꯨꯔꯗꯤ ꯄꯨꯔꯥ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯈꯣꯟꯖꯦꯜꯁꯨ ꯇꯁꯦꯡꯅ ꯐꯖꯩ꯫ ꯑꯗꯨꯒ ꯃꯥꯒꯤ ꯍꯦꯟꯖꯤꯟꯕ ꯃꯑꯣꯡꯁꯤꯗꯤ ꯄꯥꯝꯈꯤꯗ꯭ꯔꯦ꯫ ꯑꯃꯨꯛꯇꯕꯨ ꯃꯅꯥꯛꯇ ꯆꯪꯂꯒ ꯃꯃꯤꯡ ꯃꯊꯥ ꯍꯪꯗꯣꯛꯈꯤꯒꯦ꯫ ꯆꯤꯡꯃꯥꯕ ꯆꯪꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯅꯨꯄꯥ ꯑꯃ ꯍꯥꯏꯐꯦꯠ ꯎꯈꯤꯕꯗꯨꯗ ꯖꯒꯣꯏ ꯁꯥꯕ ꯂꯦꯞꯄꯤ꯫ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯅꯗꯤ ꯈꯪꯂꯦ ꯅꯨꯄꯥ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯀꯣꯛ ꯍꯟꯅ ꯅꯣꯜꯂꯝꯃꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯅꯨꯄꯤ ꯃꯆꯥ, ꯅꯪꯕꯨ ꯅꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ? ꯑꯗꯨꯒ ꯀꯗꯥꯏꯗꯒꯤꯅꯣ? ꯈꯨꯜ ꯑꯁꯤꯗꯒꯤꯔꯥ? ꯀꯌꯥꯝ ꯂꯥꯞꯀꯦ ꯅꯠꯇ꯭ꯔꯒ? ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯃꯤꯡ ꯁꯔꯤꯇꯥ ꯀꯧꯖꯩ꯫ ꯃꯥꯅꯤ, ꯑꯩ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ꯫ ꯀꯣꯅꯨꯡꯁꯤꯗꯒꯤ ꯑꯗꯨꯝ ꯈꯔ ꯂꯥꯞꯅꯩ꯫ ꯌꯨꯝꯗꯤ ꯃꯅꯨꯡꯗꯅꯤ꯫ ꯍꯪꯂꯦ ꯍꯥꯏꯗꯨꯅ ꯅꯪꯁꯨ ꯌꯨꯝ ꯂꯩꯐꯝ ꯖꯒꯥ ꯐꯥꯎꯕ ꯍꯥꯏꯔꯤꯅꯦ꯫ ꯐꯔꯦꯁꯦ, ꯑꯗꯨ ꯅꯪꯕꯨ ꯀꯣꯅꯨꯡꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯏꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯏꯁꯩ ꯁꯛꯄꯤ ꯑꯃ ꯊꯝꯒꯅꯤ꯫ ꯃꯈꯣꯏꯕꯨ ꯄꯣꯊꯥꯕ ꯊꯝꯅꯅꯕ ꯏꯁꯩ ꯁꯛꯄ ꯑꯃ ꯈꯟꯅꯤ ꯍꯥꯏꯕꯗꯨꯗ ꯌꯥꯎꯕ ꯍꯪꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯣ ꯉꯁꯤꯁꯦ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯣꯏꯕꯁꯤꯗ ꯏꯆꯤꯟ ꯆꯤꯜꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯣꯏꯅ ꯆꯪꯒꯦꯅ ꯉꯥꯏꯍꯥꯛ ꯁꯤꯗ ꯂꯩꯔꯝꯕꯅꯤ꯫ ꯆꯤꯡꯃꯥꯕ ꯉꯥꯏꯍꯥꯛ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯅꯗꯤ ꯌꯥꯝꯅꯗꯤ ꯄꯥꯝꯖꯔꯦꯁꯦ꯫ ꯑꯗꯨꯕꯨ ꯑꯩ ꯃꯥꯒꯤ ꯖꯒꯣꯏ ꯁꯥꯕꯒꯤ ꯍꯦꯟꯖꯤꯟꯕ ꯁꯥꯊꯦꯛ ꯑꯁꯤ ꯄꯥꯝꯗꯦꯕꯣ꯫ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯤ꯫ ꯉꯥꯅꯨꯅ ꯁꯥꯕꯒ ꯃꯥꯜꯂꯦꯕ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯁꯦꯝꯗꯣꯛꯅꯕ ꯍꯥꯏꯔꯒꯦ꯫ ꯆꯤꯡꯃꯥꯕ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯕ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯀꯔꯤꯁꯨ ꯈꯪꯂꯨꯗꯦ꯫ ꯃꯥꯗꯤ ꯍꯦꯛꯇ ꯍꯥꯏꯗꯣꯔꯛꯏ꯫ ꯏꯁꯩꯒꯤ ꯈꯟꯕꯒꯤꯗꯣ ꯅꯪꯅ ꯈꯣꯟꯖꯦꯜ ꯐꯖꯔꯁꯨ ꯑꯣꯏꯗꯧ ꯃꯥꯟꯗꯦ꯫ ꯅꯪꯅ ꯁꯥꯔꯤꯕ ꯖꯒꯣꯏꯗꯣ ꯌꯥꯝ ꯄꯛꯇꯦ꯫ ꯅꯨꯄꯤꯅꯕꯨ ꯌꯥꯝꯅ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ꯫ ꯉꯥꯅꯨꯅ ꯁꯥꯕ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯈꯔ ꯁꯦꯝꯗꯣꯛ꯫ ꯈꯣꯟꯖꯦꯜ ꯈꯛꯇꯅ ꯌꯥꯕ ꯅꯠꯇꯦ꯫ ꯅꯁꯛ ꯐꯖꯔꯤꯗꯨꯒ ꯃꯤꯅꯁꯨ ꯀꯔꯤ ꯈꯟꯗꯣꯔꯤꯒꯦ? ꯂꯩꯁꯥꯕꯤꯅ ꯁꯥꯊꯦꯛ ꯆꯨꯝꯗ꯭ꯔꯒꯕꯣ? ꯁꯔꯤꯇꯥ ꯔꯥꯖꯀꯨꯃꯥꯔꯗꯨꯒꯤ ꯋꯥꯗꯨꯗ ꯇꯁꯦꯡꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯃꯃꯥꯏ ꯅꯣꯡꯈꯠꯄ ꯉꯝꯈꯤꯗꯦ꯫ ꯅꯨꯄꯤ ꯍꯥꯏꯕꯃꯛ ꯑꯣꯏꯔꯨꯕꯅ ꯃꯍꯥꯛ ꯏꯀꯥꯏꯔꯞ ꯇꯧꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯆꯦꯜꯂꯛꯄꯗ ꯅꯨꯄꯥ ꯑꯃꯗ ꯊꯦꯡꯖꯤꯜꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯔꯨꯞꯅꯤ꯫ ꯊꯧꯕ ꯀꯧꯏ꯫ ꯊꯧꯕꯅꯁꯨ ꯁꯔꯤꯇꯥꯕꯨ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯁꯔꯤꯇꯥ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯅꯛꯅ ꯂꯨꯅ ꯇꯤꯟꯅꯩ꯫ ꯃꯥꯅ ꯈꯣꯏꯗꯥꯖꯕꯤ ꯃꯤꯁꯛ ꯑꯗꯨꯅ ꯀꯞꯇꯨꯅ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯃꯥꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯁꯔꯤꯇꯥ, ꯀꯩꯗꯧꯔꯒꯦ? ꯍꯥꯏꯌꯣ, ꯀꯩꯗꯧꯔꯒꯦꯕ? ꯊꯧꯕ, ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯊꯧꯕ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯏꯁꯩ ꯁꯛꯄꯒꯤ ꯌꯥꯎꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯦ꯫ ꯁꯔꯤꯇꯥꯗꯨ ꯊꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯊꯧꯕ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯂꯒ ꯂꯩꯍꯧꯏ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯅ ꯃꯥꯕꯨ ꯈꯪꯍꯜꯂꯛꯏ꯫ ꯌꯥ, ꯊꯧꯕꯁꯨ ꯈꯪꯄ꯭ꯔꯦ ꯈꯪꯏ꯫ ꯑꯁ, ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯪꯁꯤꯗꯤꯕ꯫ ꯌꯥꯔꯦ, ꯃꯤꯡ ꯑꯗꯨꯝ ꯀꯧꯔꯨ꯫ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯂꯩꯔꯤꯁꯤꯕꯨ꯫ ꯅꯪꯕꯨ ꯉꯁꯥꯏꯈꯩ ꯂꯥꯛꯄ꯭ꯔꯣ? ꯎꯗꯦꯅ꯫ ꯀꯥꯏꯗꯒꯤ ꯎꯔꯗꯒꯦ? ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯄꯥꯔꯒ ꯀꯣꯏꯆꯠ ꯆꯠꯂꯒ ꯑꯩꯅ ꯈꯨꯠ ꯊꯥꯡꯒꯠꯂꯒ ꯍꯥꯏꯔꯁꯨ ꯎꯕꯤꯗꯦꯗꯣ꯫ ꯂꯥꯏꯔꯤꯛꯄꯨ ꯀꯌꯥꯝ ꯄꯥꯔꯒꯦ? ꯈꯔ ꯇꯥꯛꯄꯤꯌꯨꯗꯅ꯫ ꯇꯥꯛꯄꯤꯒꯦ꯫ ꯊꯥꯗ ꯁꯦꯜ ꯀꯌా ꯄꯤꯒꯦ ꯍꯥꯏꯅꯣ? ꯄꯤꯕꯒꯤ ꯋꯥꯗꯤ ꯁꯦꯜꯗꯤ ꯂꯩꯇꯦꯍꯦ꯫ ꯑꯗꯨꯅꯅꯦ ꯊꯃꯣꯏꯁꯤ ꯑꯣꯏꯅ ꯑꯋꯥꯃꯟ ꯄꯤꯊꯣꯛꯆꯒꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯌꯥꯝ ꯃꯥꯜꯂꯦ꯫ ꯉꯁꯤꯗꯤ ꯅꯪꯁꯦ ꯂꯝꯕꯣꯏꯕ ꯃꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯏꯊꯤ ꯊꯤꯅ ꯂꯥꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣꯕ? ꯅꯪꯒꯤ ꯁꯤꯇ꯭ꯔꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯩ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦꯗ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯊꯧꯕꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯃꯅꯥꯏ ꯑꯃ ꯀꯧꯗꯨꯅ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯔꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯅꯥꯏ ꯑꯗꯨꯅ ꯑꯆꯥ ꯑꯊꯛ ꯄꯨꯔꯛꯂꯤ꯫ ꯌꯥꯝꯅ ꯐꯖꯅꯁꯨ ꯁꯦꯝꯂꯒ ꯍꯔꯥꯎꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯊꯥꯒꯠꯄꯤꯔꯅꯤ ꯈꯟꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯆꯥ ꯑꯊꯛꯇꯨ ꯎꯠꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯁꯦꯝꯖꯔꯛꯄꯅꯤ꯫ ꯂꯩ ꯒꯨꯂꯥꯞꯀꯤ ꯃꯑꯣꯡꯅꯤ꯫ ꯑꯉꯥꯡꯕ ꯃꯆꯨ ꯑꯣꯏꯕꯁꯤꯗ ꯆꯥꯟꯅꯊꯣꯛꯈ꯭ꯔꯦ꯫
ꯆꯤꯡꯃꯥꯕ ꯃꯃꯤꯠ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯑꯃꯨꯛ ꯅꯣꯡꯈꯠꯂꯒ ꯅꯪꯒꯤꯁꯦ ꯐꯕꯕꯨꯗꯤ ꯐꯖꯩ ꯑꯗꯨꯕꯨ ꯈꯔ ꯍꯦꯟꯖꯤꯟꯃꯜꯂꯦ ꯃꯑꯣꯡꯁꯦ ꯊꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗ ꯃꯤꯅꯥꯏ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯁꯤꯒꯤ ꯋꯥꯁꯦ ꯍꯥꯏꯔꯛꯀꯅꯤ ꯈꯪꯂꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯕꯤꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯉꯛꯅ ꯉꯥꯎꯖꯥꯠꯂꯣ ꯑꯁꯤꯕꯣ ꯃꯤꯅ ꯋꯥ ꯍꯥꯏꯔꯒ ꯈꯨꯝꯗꯕꯤꯒ ꯆꯠꯈ꯭ꯔꯤꯅꯦ ꯊꯧꯕꯅ ꯉꯥꯎꯔꯤꯕꯗꯤ ꯅꯪ ꯇꯥꯔꯤ ꯃꯤꯅ ꯋꯥꯅ ꯁꯦꯝꯖꯔꯛꯏꯁꯦ ꯅꯪꯅ ꯐꯖꯅ ꯍꯥꯏꯕꯤꯒ ꯍꯥꯏꯗꯗꯅ ꯃꯤ ꯏꯀꯥꯏꯔꯝꯃꯅꯤ ꯆꯤꯡꯃꯥꯕ ꯉꯛꯅ ꯀꯔꯤꯕꯣ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯕ ꯃꯥꯅ ꯇꯧꯕꯗꯣ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤ ꯅꯪꯁꯨ ꯃꯥꯒꯤ ꯃꯤꯆꯪ ꯍꯦꯛ ꯆꯪꯉꯗꯅ ꯅꯪꯁꯤꯗꯤꯕ ꯌꯥꯔꯦꯁꯦ ꯃꯤꯆꯪꯒꯤ ꯋꯥ ꯅꯠꯇꯦ ꯃꯥꯅ ꯋꯥꯅ ꯁꯦꯝꯖꯔꯤꯗꯣ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯆꯥꯁꯤꯜꯂꯣ ꯑꯩꯗꯤ ꯉꯁꯥꯏꯈꯩꯁꯨ ꯃꯌꯥꯝ ꯆꯥꯔꯕꯅꯤ ꯏꯊꯟ ꯊꯜꯂꯦꯕ ꯆꯤꯡꯃꯥꯕꯅ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯊꯧꯕ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯉꯁꯥꯏꯅꯦ ꯅꯪꯅ ꯑꯩꯒ ꯎꯅꯗ꯭ꯔꯤꯉꯩꯗ ꯅꯪꯒ ꯋꯥꯔꯤ ꯁꯥꯔꯝꯕ ꯅꯨꯄꯤꯗꯣ ꯈꯪꯅꯕ꯭ꯔꯥ ꯃꯌꯨꯝ ꯈꯪꯕ꯭ꯔꯕ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁ ꯀꯞꯄꯒ ꯆꯦꯟꯈꯤꯕ ꯅꯨꯄꯤꯗꯣ ꯃꯃꯤꯡꯗꯨꯕꯨ ꯁꯔꯤꯇꯥ ꯍꯥꯏꯕ꯭ꯔꯥ ꯀꯥꯎꯈ꯭ꯔꯦ ꯃꯥꯅꯦ ꯁꯔꯤꯇꯥ ꯀꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯉꯥꯏꯈꯣ ꯃꯥꯅ ꯀꯞꯂꯒ ꯆꯦꯜꯂꯛꯏꯗꯣ ꯅꯪꯅ ꯃꯔꯝ ꯈꯪꯉꯤꯁꯤꯅꯗꯤ ꯀꯃꯥꯏ ꯇꯧꯏꯕ ꯅꯪꯅꯒ ꯆꯩꯔꯨꯔꯕꯣ ꯆꯩꯗꯦꯍꯦ ꯀꯃꯥꯏ ꯆꯩꯗꯣꯏꯅꯣ ꯄꯨꯟꯁꯤꯁꯤꯗꯅꯦ ꯅꯨꯄꯤꯗꯒ ꯑꯃꯨꯛꯇ ꯆꯩꯈꯤꯗ꯭ꯔꯤꯀꯣ ꯑꯩꯅ ꯁꯨꯝ ꯃꯥꯒꯤ ꯐꯤꯕꯝ ꯑꯗꯣ ꯆꯨꯝꯊꯣꯛꯅꯕꯅ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯒ ꯁꯨꯝ ꯀꯞꯆꯔꯤꯅꯤ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏꯗ ꯃꯥꯁꯨ ꯊꯧꯕ ꯉꯛꯅ ꯑꯦ ꯅꯪꯗꯤ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯤꯕ ꯀꯔꯤ ꯆꯨꯝꯊꯣꯛꯑꯣ ꯍꯥꯏꯔꯤꯅꯣꯕ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ ꯍꯣ ꯑꯩꯗꯣ ꯉꯥꯏꯍꯥꯛ ꯍꯪꯆꯤꯠ ꯂꯥꯡꯉꯝꯕꯅꯦꯕ ꯑꯗꯨꯗ ꯃꯥꯅ ꯏꯁꯩ ꯁꯛꯂꯛꯄꯗꯣ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯑꯩꯁꯨ ꯍꯦꯛ ꯆꯪꯉꯨꯕ ꯑꯗꯨꯒ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ ꯃꯥꯒꯤ ꯖꯒꯣꯏꯗꯣ ꯌꯥꯝꯅ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯇꯧꯋꯦ ꯑꯗꯨꯗ ꯑꯩꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤꯅ ꯑꯗꯨꯃꯥꯏꯅ ꯁꯥꯕ꯭ꯔꯥ ꯉꯥꯅꯨ ꯃꯥꯜꯂꯦꯅ ꯍꯥꯏꯖꯤꯟꯕ ꯐꯖꯅ ꯑꯝꯇ ꯆꯨꯝꯊꯣꯛꯑꯣ ꯍꯥꯏꯈꯤꯕꯅꯤ ꯊꯧꯕ ꯃꯈꯨꯠ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯀꯣꯛꯇ ꯊꯥꯗꯨꯅ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯕ ꯀꯌꯥꯝ ꯏꯀꯥꯏꯔꯝꯅꯤ ꯃꯥꯅ ꯀꯞꯂꯒ ꯆꯦꯟꯈ꯭ꯔꯤꯗꯣ ꯅꯪꯕꯨ ꯀꯩꯁꯨ ꯈꯟꯗ꯭ꯔꯕꯣ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯏꯁꯩꯗꯨꯒ ꯇꯥꯟꯊꯥ ꯆꯥꯅꯅꯕ ꯖꯒꯣꯏ ꯁꯥꯊꯦꯛ ꯆꯨꯝꯅ ꯊꯦꯛꯅ ꯀꯣꯏꯅ ꯁꯥꯒꯗꯕ ꯅꯪꯅ ꯍꯦꯛꯇ ꯃꯤꯉꯣꯟꯗ ꯆꯩꯁꯤꯜꯂꯦ ꯑꯁ ꯄꯥꯝꯗꯦ ꯄꯥꯝꯗꯦ ꯖꯒꯣꯏꯅꯤ ꯀꯥꯏꯅ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯗꯨꯕꯨ ꯁꯤꯕꯨ ꯀꯩ ꯈꯜꯂꯝꯗꯣꯏꯅꯣ ꯀꯩ ꯑꯀꯥꯏꯕ ꯋꯥꯍꯩ ꯌꯥꯎꯒꯦꯕ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯪꯁꯨ ꯃꯥꯒꯤ ꯃꯤꯆꯪꯂꯣ ꯆꯝꯅ ꯍꯥꯏꯈꯤꯕꯅꯤ ꯃꯔꯝ ꯑꯃ ꯂꯩꯇꯅ ꯍꯥꯏꯈꯤꯕꯅꯤ ꯑꯦ ꯀꯩ ꯃꯔꯝ ꯂꯩꯕꯒꯤ ꯅꯪꯗꯤ ꯍꯥꯏꯌꯨꯅꯦ ꯇꯥꯁꯤꯅꯤ ꯅꯨꯄꯤꯗꯣ ꯑꯩꯅ ꯎꯔꯦꯕ ꯉꯥꯎꯔꯦꯕ ꯈꯣꯏꯗꯥꯖꯔꯦꯕ ꯑꯗꯒꯤ ꯃꯥꯒꯤ ꯖꯒꯣꯏꯗꯣ ꯌꯥꯝꯅ ꯍꯦꯟꯖꯤꯟꯕ ꯑꯗꯨꯒꯤ ꯇꯧꯕꯩ ꯋꯥꯅꯤ ꯃꯥꯅ ꯖꯒꯣꯏꯗꯣ ꯈꯛ ꯆꯨꯝꯊꯣꯛꯂꯗꯤꯕ ꯆꯤꯡꯃꯥꯕ ꯑꯩꯅ ꯁꯣꯏꯗꯅ ꯃꯥꯕꯨ ꯐꯥꯔꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯊꯣꯛꯑꯅꯤ ꯊꯧꯕ ꯊꯃꯣꯏ ꯌꯥꯝ ꯀꯥꯏꯔꯤ ꯃꯥꯅꯁꯨ ꯁꯔꯤꯇꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯈꯟꯖꯩ ꯑꯁꯥ ꯇꯧꯖꯩ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯥꯒꯤ ꯃꯇꯤꯛ ꯂꯩꯇꯕꯅꯤꯅ ꯃꯤꯅ ꯃꯨꯟꯈꯤꯒꯗꯧꯔꯦ ꯃꯍꯥꯛ ꯅꯣꯛꯊꯣꯛꯄ ꯏꯉꯝ ꯉꯝꯗꯅ ꯈꯨꯝꯂꯛꯏ ꯐꯩ ꯑꯗꯨꯕꯨ ꯅꯨꯄꯤꯗꯤ ꯐꯥꯔꯒ ꯂꯧꯕꯁꯦ ꯂꯨꯍꯣꯡꯂꯕꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗꯦ ꯍꯥꯏꯅꯕꯅꯤ ꯏꯇꯥꯎ ꯅꯪꯗꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯕ ꯃꯥꯜꯂꯤ ꯍꯣꯏꯅꯦ ꯃꯥꯕꯨ ꯐꯥꯔꯔꯣꯏ ꯑꯗꯣ ꯃꯥꯅ ꯌꯥꯅꯕ ꯀꯩꯗꯧꯁꯤꯒꯦ ꯑꯝꯇ ꯈꯜꯂꯣꯕ ꯃꯥꯗꯤ ꯑꯩꯅ ꯂꯧꯔꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦꯕ ꯊꯧꯕ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯝꯃꯤ ꯈꯪꯗꯦꯕꯣ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯅꯨꯄꯤꯁꯨ ꯑꯃꯨꯛꯇ ꯐꯥꯎꯕ ꯀꯣꯏꯔꯛꯇ꯭ꯔꯤ ꯂꯣꯏꯅꯔꯛꯇ꯭ꯔꯤ ꯅꯪꯁꯨ ꯈꯪꯉꯤꯗꯨꯗꯤ ꯍꯣꯏ ꯆꯨꯝꯃꯦ ꯑꯗꯣ ꯉꯁꯥꯏ ꯅꯪꯅ ꯁꯔꯤꯇꯥꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯨꯅ ꯀꯝꯗꯧꯔꯤꯕ ꯃꯥꯒꯤ ꯃꯌꯨꯝꯒ ꯈꯪꯕ꯭ꯔꯣ ꯈꯪꯗꯦꯗ ꯃꯥꯅ ꯁꯨꯝ ꯀꯞꯄꯒ ꯆꯦꯜꯂꯛꯄꯗꯨꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯗꯨꯅ ꯁꯨꯝ ꯍꯪꯉꯨꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏꯅꯤ ꯆꯠꯇꯨꯅ ꯊꯤꯔꯨꯔꯁꯤ ꯊꯧꯕ ꯅꯣꯛꯅꯤꯡꯗ ꯅꯣꯛꯂꯝꯃꯤ ꯊꯧꯕꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯁꯔꯤꯇꯥ ꯈꯣꯏꯗ ꯆꯪꯂꯛꯏ ꯁꯔꯤꯇꯥ ꯃꯄꯣꯠ ꯃꯆꯩ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯁꯔꯤꯇꯥ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯤꯗꯤ ꯀꯩꯗꯧꯗꯣꯏꯕ ꯊꯧꯕ ꯌꯨꯝꯁꯤꯗ ꯑꯩ ꯏꯇꯣꯝꯇ ꯍꯤꯡꯕꯁꯦ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯅ ꯆꯤꯡꯃꯤ ꯑꯕꯣꯛꯀ ꯑꯩ ꯂꯩꯔꯨꯔꯒꯦ आदा इंगना चिकना लेलगे खले थौब वादुदा हरावबसु पोई मरमदि राजकुमार अदुना थेंगनद्रबदि सरिताबु फाररोय कावख्रगनी हाइना खंजै आई हाइफम खंग्रेदा फरे नंगनबु पिरेबदो लौरबदि अदो आइसु नोंग फादो खक लाकपा याननबा नंगना चटपदा पुन्ना चटमिनसे मफम खंगहोगेबा कैसु काइदि हयेंग अयुक्ता ओइना चटलगे हाइना तौबनी अयुक्ता ओइना लाओ पुंग मापन तारकपा अदुवाइदा हेक्ता चटलसे थौबसु मोमोनोकना हनख्रे सोमदा अहिंगी मतम तासिलकले निंगथौ महारानी अमदि राजकुमार
ꯆꯥꯛ ꯆꯥꯅꯅꯕ ꯆꯥꯛꯈꯨꯝꯗ ꯊꯣꯛꯂꯛꯏ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯏꯟꯁꯥꯡꯒ ꯊꯝꯅꯤꯡꯗ꯭ꯔꯦ, ꯃꯥꯒꯤ ꯋꯥ ꯉꯥꯡꯕꯗꯨꯗ ꯇꯜꯂꯦ꯫ ꯑꯗꯨꯕꯨ ꯏꯌꯥ ꯌꯥꯗꯕꯅꯤꯅ ꯊꯝꯂꯦ꯫ ꯑꯃ ꯍꯦꯛ ꯊꯝꯕꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ, "ꯑꯁ, ꯏꯔꯣꯟꯕꯁꯤꯗꯤ ꯃꯣꯔꯣꯛꯁꯦ ꯅꯤꯡꯊꯤꯅ ꯅꯩꯗ꯭ꯔ ꯃꯥꯜꯂꯦ, ꯂꯣꯏꯅ ꯆꯥꯎꯔꯦ꯫ ꯀꯥꯡꯍꯧꯁꯤꯅ ꯌꯦꯡꯕꯗ ꯃꯨꯟꯗꯕ ꯃꯥꯜꯂꯦ"꯫ ꯃꯍꯥꯔꯥꯅꯤꯅ, "ꯆꯤꯡꯃꯥꯕ, ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯉꯥꯡꯈ꯭ꯔꯦꯗꯀꯣ꯫ ꯃꯤꯅ ꯋꯥꯅ ꯍꯣꯠꯅꯔꯤꯕꯁꯤ ꯅꯤꯡꯊꯤꯅ ꯉꯥꯡꯕ ꯇꯝꯃꯨꯅꯦ ꯅꯪꯕꯣ"꯫ "ꯁꯤꯕꯨ ꯀꯩ ꯀꯥꯏꯒꯦ ꯏꯃꯥ? ꯃꯊꯪꯗ ꯇꯧꯗꯅꯕꯅꯤ"꯫ "ꯆꯥꯎꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕꯀꯣ, ꯃꯁꯤꯕꯨ ꯅꯨꯄꯤꯒ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯥ ꯈꯪꯗꯦ, ꯀꯔꯤ ꯅꯨꯡꯒꯤ ꯂꯨꯍꯣꯡꯖꯔꯨꯕꯅꯣ"꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ, "ꯀꯩꯅꯣꯗ ꯅꯨꯄꯤ, ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯏꯆꯥꯁꯦ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯈꯤꯕ ꯅꯨꯃꯤꯠꯇ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯅꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯍꯟꯅꯤꯡꯗꯗꯅ ꯀꯣꯜꯂꯒ ꯑꯗꯨꯝ ꯂꯩꯔꯤꯗꯣ? ꯏꯄꯥ ꯏꯆꯥꯕꯨ ꯑꯗꯨꯛ ꯍꯛꯅ ꯉꯥꯡꯒꯅꯨ"꯫ ꯆꯤꯡꯃꯥꯕ ꯅꯣꯛꯂꯒ, "ꯑꯗꯨꯅꯦ ꯏꯃꯥ, ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯅꯣꯕ꯫ ꯅꯪꯅ ꯂꯨꯍꯣꯡꯂꯝꯗ꯭ꯔꯕꯗꯤ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ, ꯃꯤꯅ ꯉꯥꯎꯅꯔꯤꯕ ꯁꯛꯐꯝ ꯑꯁꯦ ꯎꯕ ꯐꯪꯈꯤꯗ꯭ꯔꯣ, ꯃꯨꯟꯅ ꯈꯜꯂꯨꯅꯦ"꯫ ꯃꯍꯥꯔꯥꯅꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ, "ꯅꯣꯏ ꯑꯅꯤꯁꯤꯗꯤꯕ ꯉꯥꯡꯅꯕ ꯉꯝꯖꯕ ꯅꯠꯇꯦ, ꯆꯥꯛꯁꯤꯗ ꯆꯥꯊꯣꯛꯂꯒ ꯆꯪꯖꯈ꯭ꯔꯒꯦ"꯫ ꯃꯈꯣꯏꯁꯨ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯔꯦ꯫ ꯊꯧꯕꯁꯨ ꯁꯣꯝꯗ ꯃꯃꯥꯒ ꯆꯥꯛ ꯊꯣꯡꯂꯤ, ꯐꯨꯡꯒꯥꯗ ꯃꯩꯁꯨ ꯇꯤꯛꯂꯤ꯫ "ꯊꯧꯕ, ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯈꯝꯕ ꯍꯥꯏꯕꯗꯣ ꯅꯍꯥꯟꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯅ ꯃꯥꯒꯤ ꯂꯩꯀꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯐꯖꯕ ꯃꯤꯇꯝ ꯑꯃꯠꯇ ꯁꯥꯎ ꯍꯥꯏ ꯃꯥꯜꯂꯤ꯫ ꯑꯗꯣ ꯉꯁꯤ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯎꯠꯂꯨꯔꯒ ꯂꯣꯛꯁꯤꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯃꯥꯗꯤ ꯃꯩ ꯍꯧꯗꯨꯅ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯂꯒ ꯍꯜꯂꯛꯂꯦꯗꯅ꯫ ꯃꯥꯅ ꯄꯥꯎ ꯇꯝꯂꯛꯄꯗꯨꯗ ꯑꯩꯁꯨ ꯍꯥꯏꯐꯦꯠꯇꯤ ꯑꯃꯨꯛ ꯈꯠꯅ ꯆꯩꯅ ꯊꯣꯛꯂꯛꯀꯗ꯭ꯔꯥꯅ ꯄꯥꯈꯠꯂꯨꯔꯕꯅꯤ꯫ ꯍꯣꯏ, ꯔꯥꯖꯀꯨꯃꯥꯔꯅꯤꯅ ꯈꯨꯠ ꯍꯟꯕꯗꯤ ꯌꯥꯕ ꯅꯠꯇꯦ, ꯑꯗꯨꯗ ꯈꯝꯕꯒꯤ ꯃꯆꯤꯟꯗꯤ ꯃꯤꯅꯁꯨ ꯈꯪꯅꯔꯤꯕꯅꯤ"꯫ "ꯈꯪꯗ꯭ꯔꯦꯗ ꯏꯃꯥ, ꯑꯩꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯣ ꯄꯨꯟꯕꯒ ꯇꯟꯁꯤꯜꯂꯛꯂꯕꯅꯤ꯫ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ ꯂꯣꯏꯅꯧ ꯍꯥꯏꯕꯗꯨꯗ ꯗꯟꯗꯤꯗ ꯂꯣꯏꯅꯔꯕꯅꯤ꯫ ꯋꯥꯉꯥꯡ ꯁꯉꯥꯡꯒꯗꯤ ꯂꯨꯗꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯅꯨꯄꯤꯒ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯥꯗꯣ꯫ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯗꯨꯗ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯣ ꯁꯔꯤꯇꯥ ꯑꯗꯨꯕꯨ ꯉꯁꯥꯏ ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯗ ꯍꯌꯦꯡꯗꯤ ꯑꯥ ꯆꯤꯡꯗ ꯃꯕꯣꯛꯈꯣꯏꯗ ꯆꯠꯂꯅꯤ ꯍꯥꯏꯍꯧꯏ꯫ ꯅꯪꯕꯨ ꯄꯥꯎꯒ ꯐꯥꯎꯅꯕ꯭ꯔꯣ? ꯍꯌꯦꯡ ꯃꯥꯒꯤ ꯄꯣꯠꯆꯩꯗꯣ ꯅꯪꯅ ꯈꯔ ꯍꯣꯡꯀꯠꯃꯤꯟꯅꯔꯨꯆꯣꯗꯅ"꯫ "ꯍꯣꯏ ꯏꯃꯥ, ꯄꯥꯎꯕꯨꯗꯤ ꯐꯥꯎꯅꯔꯦ꯫ ꯑꯩꯅ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯒ ꯃꯇꯦꯡ ꯇꯧꯔꯨꯔꯒꯦ"꯫ "ꯈꯪꯗꯦꯗ, ꯏꯃꯥꯗꯤ ꯃꯥꯁꯦ ꯄꯛꯅꯨꯡꯗ ꯅꯨꯡꯁꯤ, ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯆꯠꯈꯤꯒꯗꯧꯔꯦꯗꯅ"꯫ "ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ, ꯃꯤ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯑꯩꯈꯣꯏꯅ ꯈꯟꯖꯕꯗꯨ ꯈꯛꯇꯅ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯍꯩꯃꯥ, ꯅꯪꯕꯨ ꯅꯍꯥꯟ ꯃꯈꯩ ꯁꯔꯤꯇꯥꯗ ꯉꯥꯎꯔꯤꯕ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯕꯗꯤꯅꯦ, ꯅꯪꯅ ꯈꯔ ꯍꯧꯖꯤꯜꯂꯨ, ꯃꯤꯅ ꯍꯥꯟꯗ꯭ꯔꯤꯉꯩꯗꯅꯦ ꯍꯥꯟꯖꯤꯟꯍꯧꯔꯣꯗꯅ ꯍꯥꯏꯖꯜꯂꯨ"꯫ ꯊꯧꯕ ꯍꯧꯒꯠꯂꯤ꯫ "ꯇꯞꯅ ꯇꯞꯅ ꯄꯥꯡꯊꯣꯛꯁꯦ"꯫ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯊꯧꯕꯁꯨ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯅꯥꯟꯅ ꯂꯥꯛꯏ꯫ ꯁꯔꯤꯇꯥꯁꯨ ꯄꯣꯠ ꯆꯩ ꯌꯣꯝꯂꯦ, ꯄꯨꯊꯣꯔꯛꯏ꯫ ꯌꯨꯝꯖꯥꯎ ꯑꯗꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯦ, ꯑꯗꯨꯒ ꯊꯧꯕꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯈ꯭ꯔꯦ꯫ ꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡ ꯑꯗꯨ ꯌꯧꯔꯦ꯫ ꯃꯕꯣꯛꯁꯨ ꯃꯁꯨ ꯅꯨꯄꯤꯅ ꯂꯥꯛꯄꯗꯨꯗ ꯀꯌꯥꯗꯤ ꯍꯔꯥꯎꯖꯔꯦ꯫ ꯃꯥꯒꯤ ꯃꯥꯝꯇꯣꯟ ꯑꯗꯨꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯟꯕꯤ, ꯃꯅꯦ ꯑꯗꯨꯅꯁꯨ ꯍꯔꯥꯎꯅ ꯑꯣꯛꯄꯤ꯫ ꯃꯥꯒꯤ ꯄꯣꯠꯆꯩ ꯍꯣꯟꯖꯤꯜꯂꯦ, ꯑꯗꯨꯒ ꯆꯥꯒ ꯉꯥꯏꯍꯥꯛ ꯊꯛꯃꯤꯟꯅꯔꯦ꯫ ꯊꯧꯕꯁꯨ ꯍꯟꯅꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯂꯦ꯫ ꯁꯔꯤꯇꯥꯁꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯊꯧꯕ ꯇꯨꯡꯂꯣꯝꯗ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯉꯤ, ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯇꯟꯖꯥꯁꯤ ꯂꯧꯗꯨꯅ ꯃꯍꯥꯛ ꯁꯔꯤꯇꯥꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯔꯝꯕꯗꯨ ꯐꯠ लेपलगा माना मागी ममांगदे लेपसिलई अदुगा सरिता अइना हाइगदौरिबा वासे नंगमोनदि खलो तुंगी याइफनबनि मसिदगी हेना याइफबा अमुक हन्ना लार येंग मांगदा उरिबा युम मयामसे मसिदगी ख्वाइदगी यामना नुंगाइगदबा लैबदा इंगना चिकदबा युम अमदि लै मदो नंगी तुंगी पुंसिगी युम मोइरबदि नंगना याजरबदि नंगसे नराइबक थंबल सालदबनि युमदो अैगी युमदनि अै नंगबु नुंसि सरिता पाखुमदि मथंग लाकपुदा पिरोको अै चलेहे वासे हाइरगा थौबसु थुना यांगना हेक्ता चेंथख्रे सरिता सुंगकना नोकमी नोकमी तौदुना लेहौवे सरिता सु यारिरा याद्रिरा खंगदे थौबदि यामना फबा मिसकनि सरिता राजकुमार अदुमदि पुंसिगे अमुक हन्ना उनररोय हाइना लेपलमी यामनासु इकाइबा पोकले मफम असिदा इंगना लेरगे लेपले सोमदा थौबसु मयुमदा यौरे मागी फामुंगदा फन चोंखत्तुना मखोंग फिद्रिंग फिद्रिंग काउदुना लेरमी मादुबु यारक्तु जालो ngसाइदि नोकबु उखिदे अस
ꯌꯥꯔꯛꯇ꯭ꯔꯗꯤ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯁꯤꯔꯅꯦꯃꯦ ꯅꯨꯄꯥꯗꯤ ꯑꯝꯇ ꯀꯣꯏꯅꯕ ꯃꯥꯟꯗꯦ ꯅꯠꯇ꯭ꯔꯒꯅ ꯃꯥꯅ ꯆꯤꯡꯗ ꯆꯠꯀꯦ ꯍꯥꯏꯔꯤꯁꯦ ꯃꯕꯣꯛꯈꯣꯏꯒꯤ ꯈꯨꯜꯗꯒꯤ ꯈꯪꯅꯕ ꯅꯨꯄꯥꯒ ꯂꯩꯔ ꯖꯥꯠꯂꯥ ꯃꯗꯨꯗꯤ ꯃꯥꯟꯗꯦ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯆꯩꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯥꯒꯤ ꯄꯥꯎꯈꯨꯝꯁꯤꯅꯤ ꯑꯩꯕꯨ ꯌꯥꯝꯅ ꯆꯥꯛꯍꯟꯒꯗꯧꯔꯤꯁꯦ ꯑꯁꯨꯝꯅ ꯊꯧꯕꯁꯨ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯣꯏꯕ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯆꯤꯡꯃꯥꯕꯁꯨ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯝ ꯀꯨꯏꯅ ꯀꯩꯒꯤꯅꯣ ꯂꯥꯛꯑꯣ ꯁꯔꯤꯇꯥꯗꯣ ꯊꯤꯔꯨꯁꯦ ꯔꯥꯖꯀꯨꯃꯥꯔ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯋꯥꯕꯅ ꯇꯠꯂꯦ ꯑꯩꯈꯣꯏ ꯃꯥꯒ ꯉꯁꯥꯏꯗꯒꯤ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯕꯅꯤ ꯑꯗꯨꯒ ꯍꯣꯕꯦ ꯍꯣꯕꯦ ꯆꯠꯂꯛꯏꯅꯤ ꯆꯥꯛꯀ ꯅꯤꯡꯊꯤꯅ ꯆꯥꯔꯛꯄ ꯅꯠꯇꯦ ꯑꯗꯨꯅ ꯂꯥꯟꯃꯤ ꯑꯃꯒ ꯆꯠꯃꯤꯟꯅꯔꯣ ꯑꯗꯨꯒ ꯐꯖꯅ ꯈꯪꯗꯣꯛꯂꯣ ꯑꯁ ꯑꯩꯗꯤ ꯅꯪꯒ ꯆꯠꯃꯤꯟꯅꯅꯤꯅ ꯉꯥꯏꯔꯒ ꯇꯜꯂꯤꯍꯦ ꯍꯣꯏ ꯐꯔꯦ ꯅꯪꯅ ꯋꯥꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯗꯨꯗꯤ ꯑꯩ ꯃꯤ ꯑꯃꯒ ꯆꯠꯃꯤꯟꯅꯔꯒꯦꯀꯣ ꯇꯥꯂꯛ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤꯁꯨ ꯊꯣꯛꯂꯛꯏ ꯆꯤꯡꯃꯥꯕ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯍꯪꯈ꯭ꯔ ꯄꯣꯠꯅꯤ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯊꯕꯛ ꯂꯩꯇꯅ ꯆꯠꯀꯦ ꯍꯥꯏꯔꯤꯅꯤ ꯀꯔꯤ ꯊꯕꯛꯅꯣꯕ ꯆꯠꯇꯣꯔꯤꯕꯣ ꯍꯣ ꯑꯩꯁꯨ ꯄꯥꯈꯪꯅꯤ ꯀꯥꯎꯔꯕꯣ ꯏꯃꯥ ꯑꯩꯁꯨ ꯃꯇꯥꯡ ꯆꯥꯔꯦꯅ ꯅꯨꯄꯤ ꯊꯤꯕ ꯆꯠꯀꯦꯗꯧꯔꯤꯕ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧ ꯑꯗꯨꯗꯗꯤꯅꯦ ꯅꯨꯄꯤ ꯀꯅꯥꯝꯇꯅ ꯌꯥꯕꯤꯔꯛꯑꯔꯣꯏ ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯃꯔꯣꯜ ꯑꯃ ꯐꯖꯗ꯭ꯔꯤꯕ ꯑꯣꯏꯔꯣꯏꯀꯣ ꯅꯪꯒꯤꯗꯤ ꯍꯥꯏꯅꯕ ꯍꯥꯏꯕꯗꯨ ꯅꯠꯇꯅꯅꯦ ꯅꯁꯥꯅ ꯊꯤꯕꯗ ꯐꯪꯉꯣꯏ ꯑꯦ ꯏꯃꯥꯒꯤ ꯋꯥꯁꯤꯗꯤ ꯅꯆꯥꯕꯨ ꯐꯖꯅ ꯍꯥꯠꯂꯤꯅꯦ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯑꯩꯅ ꯄꯥꯝꯃꯗꯤꯅꯦ ꯍꯦꯛꯇ ꯐꯥꯔꯒ ꯂꯧꯔꯗꯝꯅꯤ ꯍꯥꯏ ꯅꯪꯅꯦ ꯌꯥꯝ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯍꯧꯔꯣ ꯉꯁꯤꯗꯤꯅꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛ ꯅꯄꯥꯒꯩꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗꯅꯦ ꯃꯤ ꯇꯤꯟꯅꯒꯗꯕ ꯂꯩ ꯑꯗꯨꯅꯅꯦ ꯂꯥꯛꯑꯔꯣꯏ ꯅꯪ ꯅꯤꯡꯊꯤꯅ ꯃꯐꯝꯁꯤ ꯌꯦꯡꯁꯤꯜꯂꯝꯃꯣ ꯑꯗꯨꯒꯅꯦ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛꯇꯤ ꯇꯧꯔꯝꯒꯅꯨꯀꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯀꯣꯏꯖꯒꯦ ꯍꯥꯏꯕꯁꯤꯐꯥꯎꯗ ꯑꯗꯨꯝ ꯆꯩ ꯅꯪꯉꯣꯟꯗ ꯍꯥꯏꯗꯅ ꯀꯥꯟꯅꯔꯔꯣꯏ ꯄꯥꯕꯨꯡꯗ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯄꯥꯕꯨꯡꯗꯤꯅꯦ ꯅꯨꯄꯥꯅꯤꯅ ꯃꯆꯥꯒꯤ ꯊꯃꯣꯏꯁꯦ ꯈꯪꯂꯝꯒꯅꯤ ꯄꯥꯈꯪ ꯑꯣꯏꯔꯛꯄꯅꯤꯅ ꯑꯣ ꯍꯥꯏꯔꯨꯔꯣ ꯅꯄꯥ ꯅꯆꯥ ꯇꯥꯟꯅꯔꯒꯅꯦ ꯅꯨꯄꯤ 10 ꯍꯦꯛ ꯄꯨꯔꯛꯑꯣ ꯑꯩꯗꯅꯦ ꯂꯥꯏꯔꯩꯕꯥꯛꯇ ꯑꯣꯏꯅ ꯂꯩꯈ꯭ꯔꯒꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯃꯍꯥꯔꯥꯅꯤꯗꯨ ꯊꯣꯛꯈ꯭ꯔꯦ ꯆꯤꯡꯃꯥꯕ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯊꯧꯕꯗ ꯑꯃꯨꯛ ꯌꯦꯡꯂꯛꯂꯒ ꯍꯥꯏꯔꯛꯏ ꯊꯧꯕ ꯑꯩꯈꯣꯏ ꯃꯥꯒꯤ ꯋꯥꯁꯤꯗꯤ ꯉꯥꯎꯔꯦꯍꯦ ꯑꯩꯁꯤꯕꯨ ꯂꯨꯍꯣꯡꯉꯣ ꯍꯥꯏꯔꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯦꯜꯂꯣ ꯍꯥꯏꯔ ꯈꯪꯗꯦꯃꯤ ꯈꯪꯗꯦꯗ ꯑꯩꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯦꯛ ꯇꯧꯔꯣ ꯑꯁꯨꯝꯅ ꯅꯤꯡꯊꯧꯁꯨ ꯊꯣꯔꯛꯂꯦ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯊꯣꯛꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯅꯤꯡꯇꯝꯂꯦ ꯍꯧꯖꯤꯛꯇꯤ ꯂꯥꯟꯃꯤ 2 ꯄꯨꯗꯨꯅ ꯁꯔꯤꯇꯥꯒꯤ ꯃꯌꯨꯝ ꯍꯪꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯌꯨꯝꯗꯨ ꯐꯪꯂꯒ ꯃꯁꯥꯗꯤ ꯐꯪꯈꯤꯗ꯭ꯔꯦ ꯊꯧꯕꯗꯤ ꯃꯃꯥꯁꯨ ꯀꯩꯊꯦꯜ ꯆꯠꯈꯤꯕꯅꯤꯅ ꯔꯥꯖꯀꯨꯃꯥꯔꯒ ꯎꯅꯍꯧꯗ꯭ꯔꯦ ꯎꯅꯍꯧꯔꯕꯗꯤ ꯈꯪꯒꯗꯕꯅꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯁꯔꯤꯇꯥꯒꯤ ꯃꯌꯨꯝ ꯊꯣꯡ ꯂꯣꯟꯕꯗꯨꯗ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯥꯒꯤ ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯌꯨꯝꯂꯣꯟꯅꯕ ꯑꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯕꯅꯤꯅ ꯂꯨ ꯅꯥꯟꯅ ꯐꯝꯐꯝ ꯄꯨꯊꯣꯔꯛꯏ ꯏꯟꯗꯣꯝꯆꯥ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯔꯒꯦ ꯁꯔꯤꯇꯥ ꯍꯣꯏꯕꯨ ꯀꯗꯥꯏꯗ ꯆꯠꯈꯤꯒꯦ ꯌꯨꯝꯁꯦ ꯊꯣꯡ ꯂꯣꯟꯅ ꯎꯏ ꯔꯥꯖꯀꯨꯃꯥꯔ ꯏꯕꯨꯡꯉꯣ ꯃꯥꯗꯤ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯑꯩꯁꯨ ꯉꯁꯥꯏ ꯃꯥꯅ ꯆꯠꯈꯤꯕꯗꯨ ꯈꯪꯍꯧꯗ꯭ꯔꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯕꯨꯗꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯏ ꯃꯥ ꯆꯠꯂꯅꯤ ꯍꯥꯏꯗꯅ ꯀꯗꯥꯏꯗꯅꯣꯒ ꯍꯪꯍꯧꯗ꯭ꯔꯦ ꯑꯩꯁꯨ ꯀꯅꯥꯒ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯃꯥꯕꯨ ꯃꯃꯥ ꯃꯄꯥꯒ ꯄꯨꯟꯅ ꯆꯠꯈꯤꯕ ꯖꯥꯠꯂꯥ ꯃꯥꯒꯤꯗꯤ ꯃꯃꯥ ꯃꯄꯥ ꯀꯅꯥꯝꯇ ꯂꯩꯇꯕꯅꯤ ꯃꯇꯣꯝꯇ ꯂꯩꯕꯅꯤ ꯀꯨꯏꯔꯦ ꯂꯩꯈꯤꯗꯕ ꯃꯃꯥꯒꯤ ꯃꯔꯤ ꯃꯇꯥꯁꯨ ꯑꯩꯗꯤ ꯈꯪꯗꯦꯗꯣ ꯁꯨꯞꯅꯇꯒꯤ ꯃꯥꯅ ꯆꯠꯀꯦ ꯍꯥꯏꯕꯗꯣ ꯑꯗꯨꯇꯅꯤ ꯈꯪꯕ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ ꯇꯥꯂꯛ ꯑꯗꯨꯗ ꯃꯦꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯆꯦꯟꯊꯣꯔꯛꯏ ꯃꯆꯥꯅꯨꯄꯤꯗꯨ ꯃꯁꯝ ꯈꯔ ꯈꯣꯏ ꯂꯩ ꯁꯥꯠꯄꯒ ꯍꯥꯏꯐꯦꯠ ꯃꯥꯜꯂꯤ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯈꯣꯜ ꯍꯧꯅ ꯃꯕꯨꯛꯅꯤꯡ ꯐꯥꯖꯤꯟꯕ ꯉꯝꯗꯅ ꯅꯣꯛꯊꯣꯔꯛꯏ ꯏꯟꯗꯣꯝꯆꯥ ꯅꯆꯥꯅꯨꯄꯤꯒꯤ ꯁꯝꯁꯤꯗꯤ ꯐꯖꯔꯦꯍꯦ ꯑꯣꯏꯕ ꯂꯩ ꯁꯥꯠꯄ ꯃꯥꯜꯂꯤꯃꯤ ꯃꯥꯏꯔꯦꯟ ꯃꯔꯤ ꯎꯔꯨ ꯎꯔꯨ ꯇꯥꯁꯤꯟꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯃꯥꯜꯂꯦ ꯍꯥꯏꯕ ꯃꯦꯝꯆꯥ ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯅꯗꯤ ꯃꯩ ꯍꯧꯔꯕꯅꯤ ꯑꯗꯨꯕꯨ ꯇꯞꯊꯔꯒ ꯍꯥꯏꯐꯦꯠ ꯅꯣꯛꯁꯤꯟꯅꯔꯒ ꯈꯨꯝꯂꯛꯏ ꯍꯣꯏ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯄꯥꯗꯣ ꯃꯁꯝ ꯈꯔ ꯈꯣꯏꯕ ꯑꯗꯨꯒꯤ ꯑꯣꯏꯔꯝ ꯇꯥꯔꯦ ꯀꯔꯤ ꯇꯤꯡꯅꯅꯕ ꯅꯥꯁꯤꯛ ꯃꯅꯥꯔ ꯀꯩꯅꯣ ꯈꯔ ꯐꯨꯠꯂꯒ ꯇꯨꯝꯊꯣꯛꯄꯤꯌꯨ ꯃꯤꯅ ꯎꯔꯒ ꯅꯣꯛꯅꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯔꯒꯦ ꯃꯦꯝꯆꯥ ꯍꯥꯏꯐꯦꯠ ꯅꯣꯛꯁꯤꯟꯅꯩ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯀꯣꯟꯊꯣꯡ ꯑꯗꯨ ꯌꯧꯈꯤꯕꯗ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯦꯗꯀꯣ ꯃꯁꯤꯅ ꯍꯌꯦꯡ ꯅꯤꯡꯊꯧꯒ ꯑꯣꯏꯔꯛꯂꯒ ꯂꯩꯕ ꯉꯝꯂꯣꯏꯗꯧꯔꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯍꯣꯡꯈꯤꯕꯅ ꯐꯔꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯤ ꯎꯁꯤꯠꯇꯕ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯨꯕꯨ ꯀꯔꯤꯃꯇ ꯍꯥꯏꯗꯕ ꯖꯥꯠꯂꯥ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯁꯥꯎꯔꯒ ꯂꯩꯔꯤꯉꯩꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯏꯃꯥ ꯑꯩꯒꯤ ꯁꯝꯁꯤꯕꯨ ꯌꯥꯝ ꯈꯣꯏꯔꯕꯣ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯕꯗꯣ ꯐꯨꯠꯂꯒ ꯂꯨꯖꯁꯤꯕ
ꯑꯩꯁꯨ ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯁꯝ ꯇꯤꯡꯅꯤꯡꯉꯦꯕ ꯃꯦꯝꯆꯥ ꯃꯈꯨꯠꯇꯨꯅ ꯃꯊꯟꯇ ꯃꯀꯣꯛꯇ ꯊꯝꯃꯤ ꯄꯦꯜꯂꯦꯍꯦ ꯑꯩꯗꯤ ꯑꯁꯦꯡꯕ ꯑꯁꯥꯎꯕ ꯑꯃ ꯐꯥꯊꯅꯕ ꯍꯣꯠꯅꯔꯤ ꯑꯃꯃꯨꯛ ꯉꯥꯡꯁꯤꯜꯂꯛꯂꯦ ꯃꯦꯝꯆꯥ ꯀꯩꯁꯨ ꯍꯥꯏꯗꯅ ꯆꯪꯈ꯭ꯔꯦ ꯏꯃꯨꯡꯗ ꯀꯔꯤ ꯀꯔꯤꯅꯣ ꯂꯣꯏꯁꯤꯜꯂꯦ ꯃꯆꯥꯅꯨꯄꯤꯗꯣ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ ꯃꯦꯝꯆꯥ ꯃꯈꯣꯜꯗꯤ ꯇꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯊꯧꯁꯥꯔꯝꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯄꯨꯔꯣꯏꯕꯁꯨ ꯂꯧꯕꯨꯛꯇꯒꯤ ꯍꯜꯂꯛꯂꯦ ꯃꯆꯥꯅꯨꯄꯤꯅ ꯀꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯦ ꯃꯥꯁꯨ ꯊꯨꯅ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯏꯆꯥ ꯊꯣꯏꯕꯤ ꯀꯩꯗꯧꯔꯦ ꯍꯥ ꯏꯃꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯏꯃꯨꯡꯗ ꯍꯩ ꯅꯨꯄꯤ ꯇꯥꯔꯕ꯭ꯔꯣ ꯅꯪꯕꯣ ꯊꯣꯛꯂꯛꯎꯅꯦꯍꯦ ꯑꯉꯥꯡꯁꯦ ꯀꯞꯇꯅ ꯂꯩꯔꯒ ꯅꯪꯅ ꯀꯔꯤ ꯇꯧꯔꯒ ꯂꯩꯔꯤꯒꯦ ꯍꯣ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯅꯕ ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯁꯤꯗ ꯃꯊꯟꯇ ꯀꯞꯇꯅ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏꯌꯨꯅꯦ ꯍꯣ ꯅꯪꯒꯤ ꯃꯔꯝꯗ ꯀꯞꯄꯤꯕ ꯅꯆꯥꯅꯨꯄꯤꯁꯦ ꯀꯔꯤꯕꯣ ꯀꯔꯤꯒꯤ ꯑꯩꯒꯤ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯗꯨꯅ ꯍꯣ ꯍꯧꯖꯤꯛꯇ ꯔꯥꯖꯀꯨꯃꯥꯔꯗꯣ ꯂꯥꯛꯑꯝꯃꯦ ꯑꯗꯨꯗꯅꯦ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯃꯁꯝ ꯈꯣꯏꯃꯜꯂꯤ ꯃꯥꯏꯔꯦꯟ ꯃꯔꯤ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤꯕ ꯅꯥꯁꯤꯛ ꯃꯅꯥꯗꯣ ꯐꯨꯠꯂꯒ ꯂꯨꯖꯊꯣꯛꯄꯤꯌꯣꯌꯦ ꯑꯗꯨꯒꯤ ꯀꯞꯄꯤꯕꯅꯤ ꯅꯥꯁꯤꯛ ꯃꯅꯥ ꯍꯦꯛꯎꯁꯤ ꯃꯁꯦ ꯅꯪꯅ ꯅꯁꯝ ꯈꯣꯏꯔꯝꯕꯗꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯁꯣꯏꯔꯤꯕ ꯏꯕꯣꯝꯆꯥ ꯅꯣꯛꯂꯒ ꯑꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯔꯤ ꯀꯔꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ ꯏꯆꯥ ꯊꯣꯏꯕꯤ ꯄꯥꯕꯨꯡ ꯋꯥ ꯍꯥꯏꯒꯦꯁꯦ ꯏꯆꯥꯗꯤꯅꯦ ꯁꯝ ꯈꯣꯏꯔꯕꯁꯨ ꯕꯕꯥꯗꯧꯅ ꯊꯤꯗꯦ ꯌꯥꯝ ꯐꯖꯩ ꯔꯥꯁꯤ ꯂꯩ ꯀꯔꯤꯃꯠꯇ ꯋꯥꯠꯇꯦ ꯏꯆꯥꯅꯅꯦ ꯅꯥꯁꯤꯛ ꯃꯅꯥ ꯐꯨꯠꯂꯒ ꯀꯣꯛ ꯇꯨꯝꯒꯦ ꯍꯥꯏꯕꯗꯣ ꯕꯕꯥꯅ ꯍꯣꯔꯦꯟ ꯂꯧꯕꯨꯛꯇꯒꯤ ꯍꯜꯂꯛꯄꯗ ꯍꯦꯛꯂꯒꯦ ꯌꯥꯔꯕ꯭ꯔꯣ ꯊꯣꯏꯕꯤ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨꯗ ꯍꯔꯥꯎꯅ ꯍꯣꯏ ꯕꯕꯥ ꯆꯪꯉꯣ ꯆꯪꯉꯣ ꯅꯪꯅ ꯇꯧꯅꯤꯡꯕꯗꯣ ꯇꯧꯖꯔꯨꯔꯣ ꯊꯣꯏꯕꯤ ꯅꯣꯛꯂꯒ ꯆꯪꯈ꯭ꯔꯦ ꯏꯕꯣꯝꯆꯥ ꯑꯃꯨꯛꯁꯨ ꯅꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯏꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯈꯤꯕ ꯑꯩꯒꯤ ꯁꯝ ꯈꯣꯏꯌꯦꯅ ꯉꯁꯤꯗ ꯏꯆꯥꯅꯨꯄꯤꯅ ꯑꯃꯨꯛ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯁꯤꯗ ꯅꯤꯡꯁꯤꯡꯍꯟꯕꯤꯔꯛꯂꯦꯅꯦ ꯇꯧꯔꯤꯁꯦ ꯃꯦꯝꯆꯥꯅ ꯍꯣ ꯑꯁꯦꯡꯕꯅꯤ ꯅꯨꯄꯥ ꯀꯩꯒꯤꯅꯣꯕ ꯅꯪꯒꯤ ꯁꯝꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯈꯣꯏꯔꯤꯁꯤꯕꯣ ꯅꯪꯕꯨ ꯕꯨꯟ ꯑꯃ ꯆꯨꯔꯕ꯭ꯔꯥꯕ ꯂꯨ ꯀꯣꯛꯊꯣꯛꯄꯅ ꯐꯠꯇ꯭ꯔꯣ ꯅꯪꯗꯤ ꯕꯨꯟ ꯆꯨꯕ ꯃꯥꯟꯕ ꯁꯝꯁꯤꯗ ꯀꯔꯤꯒꯤ ꯂꯨꯍꯣꯡꯉꯝꯃꯤꯕ ꯑꯩ ꯎꯕꯗ ꯅꯪꯅ ꯉꯥꯎꯗꯅ ꯏꯇꯨꯡꯗ ꯏꯟꯅꯔꯛꯂꯒ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯁꯦꯝꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯗ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤꯗ ꯁꯨꯝ ꯍꯥꯏꯕꯅꯦꯕ ꯈꯥꯛꯎ ꯈꯥꯛꯎ ꯈꯣꯏꯔ ꯈꯣꯏꯔꯒꯅꯦ ꯊꯃꯣꯏꯁꯦ ꯃꯔꯤ ꯆꯦꯠꯁꯤꯜꯂꯤ ꯃꯦꯝꯆꯥꯁꯨ ꯅꯣꯛꯂꯒ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯔꯥꯖꯀꯨꯃꯥꯔꯁꯨ ꯀꯣꯅꯨꯡꯗ ꯂꯥꯛꯂꯦ ꯊꯧꯕꯗꯤ ꯁꯣꯝꯗ ꯄꯥꯈꯠꯅ ꯂꯩꯔꯤ ꯁꯔꯤꯇꯥꯒꯤ ꯈꯣꯡꯒꯨꯜ ꯑꯗꯨ ꯈꯪꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏꯕꯁꯨ ꯄꯣꯛꯇꯕ ꯉꯝꯗꯦ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯂꯥꯞꯅ ꯂꯥꯛꯄ ꯎꯔꯝꯃꯤ ꯃꯗꯨꯗ ꯃꯥꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯉꯤ ꯀꯌꯥ ꯅꯨꯡꯉꯥꯏꯕ ꯎꯗꯦ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯁꯔꯤꯇꯥꯒꯤ ꯈꯣꯡꯒꯨꯜ ꯈꯪꯂꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯦ ꯃꯊꯃꯣꯏꯗ ꯈꯔ ꯍꯔꯥꯎꯖꯩ ꯆꯤꯡꯃꯥꯕ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯊꯧꯕ ꯑꯣꯏꯗ꯭ꯔꯦꯕꯣ ꯅꯨꯄꯤꯗꯣ ꯃꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯦ ꯀꯣꯛ ꯌꯥꯝ ꯁꯥꯔꯤ ꯑꯩꯗꯤ ꯃꯥ ꯅꯠꯇꯅ ꯀꯅꯥꯝꯇ ꯅꯨꯡꯁꯤꯗꯧ ꯃꯥꯟꯗ꯭ꯔꯦ ꯀꯩꯒꯤ ꯑꯣꯏꯔꯖꯥꯠꯅꯣ ꯃꯥ ꯆꯠꯈ꯭ꯔꯤꯗꯨꯕꯣ ꯅꯪꯅ ꯉꯔꯥꯡ ꯆꯩꯔꯨꯕꯗꯨꯗ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯤꯁꯨ ꯏꯀꯥꯏꯔꯝꯒꯅꯤ ꯅꯨꯄꯤꯅꯤꯅ ꯑꯗꯨꯒꯤ ꯑꯣꯏꯔꯝꯃꯣꯏꯗ ꯑꯗꯨꯕꯨ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯗꯣ ꯊꯧꯕ ꯃꯥꯕꯨ ꯀꯥꯏꯗꯒ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯑꯝꯇ ꯊꯤꯔꯨꯁꯤꯃꯤ ꯊꯧꯕ ꯔꯥꯖꯀꯨꯃꯥꯔꯒꯤ ꯇꯥꯍꯥ ꯇꯥꯍꯥꯕ ꯃꯇꯧꯗꯨꯗ ꯃꯥꯗꯤ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯑꯋꯥꯕ ꯈꯥꯡꯉꯤ ꯊꯤꯔꯨꯅꯨꯗ ꯀꯗꯥꯏꯗ ꯆꯠꯈꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯀꯥꯏꯗ ꯊꯤꯔꯨꯗꯣꯏꯅꯣ ꯀꯅꯥꯅ ꯈꯪꯕꯅꯣ ꯃꯤꯁꯨ ꯈꯪꯅꯖꯕ ꯂꯩꯔꯝꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯈꯤꯕꯒ ꯑꯣꯏꯔꯝꯃꯗꯤ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯃꯥꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯩꯖꯔꯝꯒꯅꯤ ꯏꯇꯥꯎ ꯀꯥꯟꯅꯗꯦ ꯃꯥ ꯅꯠꯇ꯭ꯔꯁꯨ ꯅꯨꯄꯤ ꯐꯖꯕꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯃꯣꯏ ꯑꯣꯏꯅ ꯌꯦꯡꯂꯒ ꯂꯣꯏꯔꯦꯗꯅ ꯊꯧꯕ ꯑꯩꯗꯤ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯝꯇꯒꯤ ꯋꯥꯈꯜ ꯂꯩꯇ꯭ꯔꯦꯗ ꯃꯥ ꯈꯛꯇꯅꯤ ꯑꯩꯅ ꯈꯟꯖꯕ ꯑꯩ ꯃꯉꯣꯟꯗ ꯉꯥꯎꯔꯦ ꯊꯧꯕ ꯅꯪꯅ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯊꯦꯝꯃꯤꯟꯅꯁꯦꯕ ꯇꯁꯦꯡꯅ ꯃꯥꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯩ ꯌꯦꯠꯂꯔꯣꯏ ꯃꯔꯤ ꯃꯈꯣꯡ ꯑꯃꯗꯤ ꯈꯪꯗꯣꯛꯄ ꯌꯥꯏꯗꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯂꯩꯇꯥꯅ ꯂꯩꯕ ꯌꯥꯔꯦꯗꯅ ꯑꯩ ꯈꯪꯗꯦꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯇꯣꯞꯄ ꯂꯥꯟꯃꯤꯒ ꯑꯣꯏꯅ ꯊꯦꯝꯃꯤꯟꯅꯧ ꯃꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ ꯌꯥꯝꯅꯁꯨ ꯈꯜꯂꯨꯅꯨꯁꯦ ꯏꯇꯥꯎ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛ ꯃꯥꯁꯨ ꯈꯪꯅꯖꯕ ꯂꯩꯔꯝꯒꯅꯤꯗ ꯈꯜꯂꯨꯔꯅꯨ ꯃꯤꯁꯨ ꯂꯩꯁꯥꯕꯤꯅꯤ ꯑꯁ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯅꯤꯡꯉꯤ ꯊꯣꯕ ꯑꯃ ꯂꯥꯛꯆꯔꯅꯤ ꯁꯤ ꯏꯇꯥꯎ ꯆꯤꯡꯃꯥꯕ ꯅꯨꯃꯤꯗꯥꯡ ꯁꯔꯤꯇꯥꯒꯤ ꯋꯥꯈꯜꯗ ꯇꯨꯝꯕꯒ ꯌꯥꯗ꯭ꯔꯦ ꯆꯥꯛ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ ꯏꯁꯧ ꯀꯥꯕꯅ ꯂꯣꯏꯔꯦ ꯁꯣꯝꯗ ꯊꯧꯕꯁꯨ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ ꯆꯥꯛ ꯑꯃꯁꯨ ꯈꯪꯗ꯭ꯔꯦ ꯁꯔꯤꯇꯥꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅꯇ ꯂꯩꯔꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯧꯕ ꯁꯔꯤꯇꯥ ꯎꯅꯕ ꯆꯠꯁꯤꯔ ꯆꯠꯂꯣꯏꯁꯤꯔ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯃꯨꯛ ꯆꯠꯂꯒ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯤꯔꯥꯏꯕꯤꯔꯛꯂꯕꯗꯤ ꯏꯀꯥꯏꯕ ꯈꯥꯡꯕ ꯉꯝꯂꯣꯏ ꯍꯥꯏꯅꯁꯨ ꯈꯜꯂꯛꯏ ꯑꯗꯨꯅ ꯃꯍꯥꯛ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯃꯍꯥꯛ ꯀꯣꯅꯨꯡꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯁꯔꯤꯇꯥ ꯃꯃꯥꯕꯨ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯖꯔꯝꯃꯤ ꯃꯅꯦ ꯆꯤꯡꯈꯣꯝꯕꯤꯅ ꯁꯔꯤꯇꯥ
Kana ngayino nangbo? Kana su ngaydeda nine. Ngarang nang thilamba pakhangdubu kanano masak khangningreda. Kana su nateda. Yam jingnei ko angangse walot pamangreda. Nine nangsidiba. Loteba kaigi lotoino. Laisabigi hauna sani phare phare. Ado nangbu matam kaithokpa oina. Aikhoi khulgi angangsing ase maitegi jagoi isaiga tambiyudana. Yaye nine. Afaba wakhalni aisu khalamini. Sidagidi ninega tabaka tongminadana leminaradabani. Makhoi anidu momon nokminai. Somda Rajkumar adusu hangadhanda chatuna leirami. Thaubusu yengsinadaba saduna lepi. Jingmabanadi mabu uraduna kaurai. Thauba, sidamta lauba. Thaubusu lakta yadaduna laklami. Thauba, sarita domta thiru semi. Aina wakara hairubado. Atopo khuldaga jagoi tambaga chakra jalo. Khangdida, thiruraga kaidongna doino. Misumagi khangnajaba leramgani oiraroida. As, nangsu piripto thuna lawmankreda. Thaubana. Khangdida jingmaba. Thauba kaiso haidana dum chatkre jingmabana. Magi kada dum ungduna leirami. Ngaihak leiraga mukthoragli. Magi thongado hangthoke taubani adubu. Lanmi anina magi maramda wari sanabado tarami. Chauba. Rajkumar dubu kaidawrazan thoglaktine. Masima mi oiroidabani. Chalambana. Kadaide mi oidoino. Asinabu mingondana sitrapibana marola makalib oiro. Hainadanaga oiro. Masina ningthogo oiraklabadine. Ai leibaksidaka leirohi chachagigi. Adune aisu podyom yomadamni. Mathaki ahalni khangde ngangliba amuktoiba. Nupiga thiba khangkhidra siba. Aidine. Aigi chagoiramladine. Mase talani dona hana. O mama mapana yariye kaisu kanaroi. Soidrabani nongmadi makhoisu mimangda chopa nangdu. Lairik pairaga kochat chatana aiba singai miga soiba yengsinba chatliba nuksikhidra aidi. Mina wana hotnajariba thabaksingda mana mana amta thadi. Aremba dekta tahali. Mibu phagidawna ma mangairi chawrisi. Rajkumar do makhoi anigi wadu tabada yamna ngaklami. Mahak amuk changlaktuna magi phamungda phamtharaga matomta khalami. Kaigino. Makhoi naibo sukamna handana khalisibo. Aigi kari iragino. Aidi makhoida phataba khalaga hakiba wasu amata laikidi. Aduga makhoidi aibu kayada lana khalamliba. Masinara. Saritana kaplaga chenkribado. Karigino. Aina miya soiba uraga hekta ngangthokribasina. Ichilasina phataba thaba kaya amasu ai tawkramali. Aisibu yamna phatraba zala. Aigi marup thawbanasu aigi wa hektokpa hawraklibase. Aigi lichat asida sauduna oiramgani. Aise mangonda yamna lalamni. Jingmaba ngasidagi mingonda hullaga wa ngangba toklagi khalami somda thawbusu numidang wairam taramdai. Saritagi manakta haife chatluge haina khalami matamdi leptana hujinki. Thawba chingda lakli. Naksilakpada isai sakpagi khonjal taraklami. Yausilakpada Sarita angang singaloinana jagoi saduna isai sakminaduna lairami. Madi changlakpa ikaiduna marum amada lona momo nokduna yenglami. Haifet Sarita su onthorakpada nakjeptagi uhawi. Masu phat onthorai. Makhoi ani michane thawbadi ipa pakhatna chengi haina tawbani. Adubu Sarita na nokduna yenglaklaga lakpa hawrami. Maduda masu ngakna amuk noksilai. Sarita changsilai. Ngasaina kharangana lakpa yadro cha thaknanaba. Hojikti matamse ayokri cha lonbada numidang tarani. Thawba ikairap tawna khangdreda. Karibo haiduno. Lakena tawbani. Aduda yadraba. Karigi yadriba. Aigi pakhumdo kizabagiro. Adumaina hairasira. Hayengne ayuki pung mapal taba aduaida aikhoida lao. Mapamsida aina soidana pakhumdo pirani. Piranabudi khangi. Aduda nungaiba paw oidoira. Nungaitaba paw oidoira khangningba. Nangisidi yamna thuzalina yararoi khara tapthaw. Chatlo ngasigidi hankro. Hayeng lao. Ninina sungarang thila amido kanano hangamani. Nangamu ukraga wakhalana khankini. Hoi hoi yuzarage oza yuzarage. Thawbudu nokmi nokmi. Chatkre Sarita su nokmi nokmi leihawi. Mahak thuna amuk chensilai. Angangsing adu loina chathankre aduga magi kada thuna changlaklaga lei khara hekluraga lei lingba hawraklami. Talak aduda nene chingkhombisu phat changlai masu khangpre khangi.
ꯀꯅꯥꯒꯤ ꯂꯩꯅꯣ? ꯀꯅꯥꯒꯤ ꯑꯣꯏꯗꯣꯏꯅꯣ ꯂꯩꯕꯣ? ꯑꯩꯒꯤꯅꯤ. ꯍꯌꯦꯡ ꯁꯤꯔꯒ ꯀꯣꯏꯕ ꯆꯠꯀꯦ ꯇꯧꯕ. ꯊꯥꯖꯈꯤꯗ꯭ꯔꯦꯗ. ꯑꯁ, ꯑꯁꯦꯡꯕꯩꯅꯦꯕ. ꯌꯥꯔꯦꯅꯤꯅꯦ. ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯣ. ꯃꯥꯝꯇꯣꯟ ꯍꯣꯏꯗꯗꯤ ꯍꯥꯏꯔꯨꯅꯨꯀꯣ. ꯇꯨ, ꯑꯩꯅ ꯆꯤꯡꯅꯔꯕ. ꯈꯪꯅꯧ. ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯣ ꯃꯁꯛ ꯐꯖꯩ. ꯋꯥꯡꯁꯨ ꯆꯥꯎꯏ, ꯌꯥꯝꯁꯨ ꯆꯝꯃꯤ. ꯅꯦꯅꯦꯁꯨ ꯊꯣꯛꯈ꯭ꯔꯦ. ꯑꯍꯤꯡꯗꯨꯃ ꯍꯧꯖꯤꯟꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯊꯧꯕ ꯄꯨꯡ 7 ꯍꯦꯛ ꯇꯥꯕꯒ ꯆꯠꯈ꯭ꯔꯦꯗꯣ ꯆꯤꯡꯗ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯤꯡꯃꯥꯕꯁꯨ ꯊꯧꯕ ꯈꯣꯏꯗ ꯂꯥꯛꯏ. ꯊꯧꯕꯒꯤ ꯃꯃꯥꯁꯨ ꯀꯩꯊꯦꯜ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ. ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯊꯦꯡꯅꯕꯗ ꯄꯣꯠ ꯆꯩ ꯑꯗꯨ ꯊꯝꯂꯒ ꯐꯤꯗꯥ ꯊꯥꯔꯛꯏ. ꯁꯤꯗ ꯐꯝꯕꯤꯌꯨ ꯃꯖꯥ ꯏꯕꯨꯡꯉꯣ. ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯐꯝꯊꯩ. ꯏꯃꯥ, ꯊꯧꯕꯕꯨ ꯂꯩꯇꯕ꯭ꯔꯣ? ꯃꯥꯗꯤꯅꯦ ꯃꯃꯥꯟꯅꯕꯤ ꯑꯃ ꯎꯅꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ. ꯀꯨꯏꯔꯣꯏꯗ ꯍꯟꯖꯔꯛꯑꯅꯤ. ꯃꯖꯥ ꯏꯕꯨꯡꯉꯣꯒ ꯊꯕꯛ ꯆꯠꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯕꯒ ꯂꯩꯕ꯭ꯔꯣ? ꯂꯩꯇꯦꯗ ꯏꯃꯥ. ꯊꯣꯏꯕꯒꯤꯕꯨ ꯃꯃꯥꯟꯅꯕꯤ ꯂꯩꯕ꯭ꯔꯣ? ꯑꯩꯗꯤ ꯈꯪꯗꯦ. ꯃꯥꯗꯤ ꯅꯨꯄꯤꯒꯁꯨ ꯄꯨꯟꯗꯒꯨꯝ ꯇꯧꯕꯗꯥꯏꯅꯦ. ꯅꯨꯄꯥ ꯑꯣꯏꯔꯨꯕꯅ ꯃꯉꯥꯎ ꯈꯔꯗꯤ ꯊꯤꯔꯤ. ꯃꯥꯁꯨ ꯁꯤꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯄ ꯅꯠꯇꯦꯗ. ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯂꯩꯌꯦ, ꯁꯔꯤꯇꯥ ꯀꯧꯏ. ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ. ꯃꯥꯒ ꯑꯗꯨꯝ ꯂꯣꯏꯅꯔꯛꯄꯅꯤ. ꯃꯥꯅ ꯄꯥꯝꯖꯗꯅ ꯍꯥꯏꯗꯣꯛꯄ ꯏꯀꯥꯏꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ. ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯉꯛꯅ, ꯁꯔꯤꯇꯥ ꯍꯥꯏꯕ? ꯏꯁꯩ ꯁꯛꯑꯦ ꯍꯥꯏꯕꯗꯨꯔꯣ? ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯍꯥꯟꯅ ꯈꯪꯕꯤꯕ꯭ꯔꯣ? ꯈꯪꯕꯒꯨꯝ ꯇꯧꯏ. ꯑꯗꯣ ꯁꯔꯤꯇꯥꯕꯨ ꯌꯨꯝꯗ ꯍꯜꯂꯛꯈ꯭ꯔꯕ ꯖꯥꯠꯂꯣ? ꯃꯥꯗꯤ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯕꯅꯤ. ꯊꯧꯕꯁꯨ ꯃꯥ ꯎꯅꯔꯨꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇ ꯆꯠꯈ꯭ꯔꯤꯕꯅꯤ. ꯔꯥꯖꯀꯨꯃꯥꯔꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ. ꯏꯃꯥ, ꯁꯔꯤꯇꯥꯒꯤ ꯌꯨꯝꯗꯨꯕꯨ ꯀꯗꯥꯏꯗꯅꯣ? ꯃꯕꯣꯛꯀꯤꯗꯣ? ꯇꯨ, ꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡꯒꯤ ꯂꯝꯕꯤꯁꯦ ꯁꯤꯗ ꯑꯗꯨꯝ ꯆꯠꯂꯣ. ꯌꯥꯝꯅꯕꯨꯗꯤ ꯆꯠꯂꯣꯏꯗ. ꯑꯗꯨꯝꯅꯦ ꯈꯨꯜ ꯇꯥꯕꯗꯨꯗ ꯂꯩꯔꯝꯃꯅꯤ. ꯃꯥꯁꯨ ꯆꯠꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤ. ꯊꯦꯡꯅꯕꯁꯨ ꯌꯥꯏ. ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯅꯤꯡꯂꯝꯃꯤ. ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯨꯟꯒꯦ ꯈꯜꯂꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯐꯔꯦ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯆꯤꯡꯃꯥꯕ ꯊꯨꯅ ꯆꯦꯜꯂꯒ ꯂꯥꯛꯂꯝꯃꯤ. ꯁꯣꯝꯗ ꯊꯧꯕꯁꯨ ꯁꯔꯤꯇꯥꯅ ꯂꯦꯞꯂꯤꯕꯗꯨ ꯎꯔꯦ. ꯃꯈꯨꯠꯇꯤ ꯇꯨꯡꯗ ꯂꯣꯠꯂꯤ. ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯁꯔꯤꯇꯥꯅ, ꯅꯃꯤꯠꯇꯣ ꯑꯝꯇ ꯎꯏꯁꯤꯜꯂꯣ. ꯀꯩꯒꯤꯅꯣ? ꯐꯨꯒꯦ ꯍꯥꯏꯔꯣ? ꯀꯤꯖꯩꯀꯣ. ꯍꯣ, ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯉꯣꯟꯗ ꯍꯥꯞꯆꯤꯟꯒꯦ ꯍꯥꯏꯕ. ꯊꯧꯕ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯤ. ꯑꯗꯨꯒ ꯁꯔꯤꯇꯥꯅ ꯃꯇꯨꯡꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯃꯈꯜ ꯀꯌꯥꯒꯤ ꯂꯩꯅ ꯁꯦꯝꯕ ꯂꯩ ꯄꯔꯦꯡ ꯑꯗꯨ ꯍꯨꯛꯆꯤꯜꯂꯝꯃꯤ. ꯂꯩꯒꯤ ꯃꯅꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ. ꯑꯩꯅ ꯊꯦꯠꯆꯤꯟꯕꯤꯕ ꯑꯣꯏꯕꯒꯤꯅꯤ. ꯂꯥꯛꯑꯣ, ꯑꯁꯥꯏ ꯐꯥꯎꯕ ꯆꯠꯂꯨꯁꯤ. ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯣꯛꯃꯤꯟꯅꯔꯛꯏ. ꯃꯈꯣꯏꯅ ꯆꯠꯈꯤꯕꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯎꯍꯧꯔꯤ. ꯃꯗꯨꯗ ꯊꯧꯕꯕꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯛꯂꯝꯃꯤ. ꯁꯨꯝ ꯂꯥꯛꯄꯗ ꯎꯃꯪ ꯑꯃ ꯌꯧꯔꯛꯂꯤ. ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯆꯐꯨ ꯊꯝꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ. ꯊꯧꯕ, ꯉꯁꯤꯗꯒꯤ ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯔꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨ. ꯑꯩꯅ ꯎꯃꯪ ꯑꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯕꯨ ꯄꯟꯗꯨꯅ ꯋꯥꯁꯛꯂꯕꯅꯤ. ꯑꯩꯅꯁꯨ ꯋꯥꯁꯛꯂꯤ. ꯅꯍꯥꯛ ꯅꯠꯇꯕ ꯀꯅꯥꯁꯨ ꯑꯩꯅ ꯂꯨꯍꯣꯡꯂꯣꯏ. ꯁꯔꯤꯇꯥ, ꯅꯪꯅ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ. ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯛꯂꯤꯉꯩ ꯔꯥꯖꯀꯨꯃꯥꯔꯗꯨ ꯁꯥꯎꯅ ꯆꯪꯂꯛꯂꯝꯃꯤ. ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯉꯛꯏ. ꯊꯧꯕꯗꯤ ꯌꯥꯝ ꯄꯥꯈꯠꯂꯤ. ꯁꯔꯤꯇꯥꯗꯤ ꯀꯩꯁꯨ ꯈꯟꯗꯦ. ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯊꯨꯅ ꯆꯪꯂꯛꯂꯒ ꯁꯔꯤꯇꯥꯒꯤ ꯈꯨꯗꯥꯡ パꯏꯗꯨꯅ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ. ꯊꯧꯕꯅ ꯑꯃꯨꯛ ꯁꯔꯤꯇꯥꯒꯤ ꯃꯈꯨꯠ ꯅꯥꯝꯃꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯤ. ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ, ꯊꯧꯕ, ꯁꯦꯜ ꯀꯌꯥ ꯄꯥꯝꯕꯒꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯅꯨꯄꯤꯕꯨ ꯃꯨꯟꯒꯦ ꯈꯜꯂꯤꯁꯦ? ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯁꯦꯜ ꯄꯤꯒꯅꯤ. ꯁꯦꯜ ꯍꯥꯏꯕ? ꯁꯦꯜ ꯑꯗꯨꯗꯤ ꯅꯪꯒꯤ ꯐꯠꯇꯕ ꯋꯥꯉꯥꯡꯁꯤꯡ ꯑꯗꯣ ꯆꯨꯝꯊꯣꯛꯅꯕ ꯂꯥꯏꯔꯤꯛꯀꯤ ꯑꯣꯖꯥ ꯑꯃ ꯇꯥꯅꯧ. ꯔꯥꯖꯀꯨꯃꯥꯔꯅ, ꯑꯗꯨꯛ ꯎꯁꯤꯠꯇꯕ! ꯑꯩꯁꯦ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ. ꯑꯩꯅ ꯁꯔꯤꯇꯥ ꯄꯨꯕꯗ ꯀꯅꯥꯅ ꯊꯤꯡꯒꯅꯤ? ꯅꯪꯒꯨꯝꯕꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤꯒꯤ ꯃꯆꯥꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯑꯣꯏꯊꯣꯛꯇꯕꯅꯤ. ꯊꯧꯕꯁꯨ ꯁꯥꯎꯅ, ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯗꯨꯅ ꯅꯪꯉꯣꯟꯗꯒꯤꯗꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯕ ꯍꯦꯜꯂꯤ. ꯁꯔꯤꯇꯥꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯀꯔꯤꯅꯣ ꯋꯥꯈꯜ ꯑꯃ ꯇꯥꯗ꯭ꯔꯦ. ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯜꯂꯝꯃꯤ. ꯀꯩꯅꯣ ꯃꯖꯥ ꯏꯕꯨꯡꯉꯣ? ꯑꯩ ꯋꯥꯈꯜ ꯑꯝꯇ ꯇꯥꯗ꯭ꯔꯦ. ꯊꯧꯕ, ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯉꯣꯟꯗ ꯀꯔꯤ ꯀꯥꯏꯈ꯭ꯔꯕꯒꯦ? ꯆꯤꯡꯃꯥꯕꯅ, ꯅꯪꯗꯤ ꯈꯪꯉꯝꯃꯣꯏꯅꯦ. ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯖꯈꯤꯕ. ꯑꯗꯨꯒ ꯊꯧꯕꯅ ꯅꯪꯕꯨ ꯂꯣꯠꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯏꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯅꯕ ꯁꯤꯟꯕ. ꯁꯔꯤꯇꯥꯅ, ꯋꯥꯐꯝ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯈꯟꯕꯤꯔꯨꯔꯅꯨ. ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯩꯔꯣꯏ. ꯑꯗꯨꯒ ꯊꯧꯕꯕꯨꯁꯨ ꯑꯩꯗꯤ ꯋꯥꯔꯧꯗꯦ. ꯑꯩꯕꯨ ꯃꯥꯅ ꯃꯥ ꯈꯛꯇꯒꯤ ꯑꯣꯏꯅꯤꯡꯕꯅ. ꯅꯨꯡꯁꯤꯕ ꯀꯅꯥꯕꯨ ꯃꯤꯉꯣꯟꯗ ꯇꯥꯛꯊꯣꯛꯅꯤꯡꯗꯕꯅꯤ. ꯃꯁꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ. ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯌꯦꯠꯄꯤꯔꯛꯀꯅꯨ. ꯑꯣ, ꯑꯩꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯥꯛꯇꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯈꯜꯂꯛꯄ. ꯑꯗꯨꯒ ꯅꯪꯅ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯌꯥꯕ꯭ꯔꯥ? ꯂꯥꯎ, ꯅꯪ ꯄꯨꯗꯅ ꯑꯩ ꯁꯨꯡꯍꯟ ꯍꯜꯂꯣꯏ. ꯆꯤꯡꯃꯥꯕꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯏ. ꯊꯧꯕꯅ ꯑꯃꯨꯛ ꯆꯤꯡꯏ.
ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯊꯧꯕꯗ ꯃꯈꯨꯠ ꯊꯥꯕ ꯍꯧꯔꯛꯀꯦ ꯇꯧꯕꯗ ꯊꯧꯕꯁꯨ ꯊꯥꯔꯛꯏ꯫ ꯁꯔꯤꯇꯥꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯃꯈꯣꯏ ꯑꯅꯤꯅ ꯏꯜꯂꯛꯄꯗ ꯅꯨꯡꯄꯥꯛꯇ ꯊꯝꯂꯤꯕ ꯂꯥꯏꯔꯦꯝꯕꯤꯒꯤ ꯆꯐꯨ ꯑꯗꯨꯗ ꯃꯥꯅ ꯇꯨꯁꯤꯜꯂꯨꯕꯗ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨ ꯅꯤꯛꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯝꯕ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯈꯪꯍꯧꯗꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯁꯥꯎꯅ ꯊꯣꯔꯛꯂꯝꯃꯤ꯫ "ꯍꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ! ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯒꯤ ꯆꯐꯨ ꯊꯨꯒꯥꯏꯔꯤꯕꯗꯤ? ꯃꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯃꯃꯜ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯅꯍꯥꯛ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯁꯤꯒꯤ ꯗꯟꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯅꯨꯄꯤ"꯫ ꯋꯥꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯄꯥꯈꯠꯂꯝꯃꯤ꯫ "ꯂꯥꯏꯔꯦꯝꯕꯤ, ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ, ꯃꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ"꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ "ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯒꯤ ꯃꯃꯜ ꯇꯥꯡꯂꯕ ꯄꯥꯇ꯭ꯔ ꯑꯁꯤ ꯊꯨꯒꯥꯏꯕꯒꯤꯗꯃꯛꯇ ꯃꯥꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯩꯅ ꯎꯖꯥꯎ ꯑꯣꯜꯍꯟꯗꯨꯅ ꯊꯝꯒꯅꯤ꯫ ꯑꯩꯒꯤ ꯐꯤꯔꯦꯞꯇꯤ ꯍꯣꯡꯂꯔꯣꯏ"꯫ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯁꯔꯤꯇꯥꯕꯨ ꯎꯖꯥꯎ ꯑꯣꯜꯍꯜꯂꯝꯃꯤ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯎꯖꯥꯎ ꯑꯗꯨꯗ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯁꯔꯤꯇꯥ ꯎ ꯑꯣꯜꯂꯕꯁꯨ ꯃꯥꯒꯤ ꯊꯋꯥꯏꯗꯤ ꯎꯗꯨꯗ ꯂꯩꯔꯤ꯫ "ꯃꯖꯥ ꯏꯕꯨꯡꯉꯣ, ꯊꯧꯕ, ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯑꯩꯒꯤꯗꯃꯛꯇ ꯈꯠꯅꯔꯒꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯤꯑꯣꯏ ꯃꯄꯣꯛꯇ ꯍꯜꯂꯛꯄ ꯌꯥꯔꯔꯣꯏ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯐꯝ ꯑꯁꯤꯗ ꯑꯩꯗꯤ ꯂꯩꯔꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯀꯨꯞꯇ ꯂꯥꯛꯎ꯫ ꯑꯩꯅ ꯅꯈꯣꯏꯅ ꯀꯧꯕ ꯈꯨꯝꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯊꯧꯕ, ꯅꯪꯅ ꯑꯩꯒꯤ ꯁꯣꯜꯂꯕꯤ ꯑꯕꯣꯛꯇ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤ ꯈꯔ ꯇꯝꯕꯤꯌꯨ꯫ ꯃꯁꯨꯕꯨ ꯎꯅꯤꯡꯂꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯕꯤꯔꯛꯎ꯫ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏꯕ ꯑꯣꯏꯔꯔꯣꯏ"꯫ ꯊꯧꯕ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯗꯨ ꯀꯧꯅꯕ ꯉꯝꯈꯤꯗ꯭ꯔꯦ, ꯌꯦꯡꯊꯤꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯎꯖꯥꯎ ꯑꯗꯨꯗꯒꯤ ꯎꯅꯥ ꯑꯃ ꯍꯦꯛꯇꯨꯅ ꯐꯨꯔꯤꯈꯥꯎ ꯑꯗꯨꯗ ꯆꯦꯠꯅ ꯌꯣꯝꯁꯤꯜꯂꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯊꯧꯕꯅ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯩ ꯄꯔꯦꯡꯗꯨ ꯂꯧꯊꯣꯛꯂꯒ ꯎ ꯑꯗꯨꯒꯤ ꯃꯁꯥꯗ ꯌꯥꯜꯂꯝꯃꯤ꯫ "ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯀꯨꯟꯗꯣꯒꯨꯝꯅ ꯅꯪꯒꯤ ꯉꯛꯁꯝꯗ ꯁꯤꯕꯤꯔꯕꯅꯤ꯫ ꯄꯥꯝꯃꯨꯕꯤ, ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯗꯤ ꯅꯪ ꯅꯠꯇꯕ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯂꯣꯏ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯑꯣꯏꯅꯤꯡꯂꯛꯂꯤ"꯫ ꯊꯧꯕ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯃꯥꯕꯨꯁꯨ ꯎꯖꯥꯎ ꯑꯣꯜꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯊꯣꯔꯛꯂꯒ "ꯅꯪꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯦ ꯍꯣꯡꯕꯗꯤ ꯌꯥꯔꯣꯏꯀꯣ ꯅꯨꯄꯥ"꯫ "ꯍꯣꯡꯂꯔꯣꯏꯗꯕ ꯐꯤꯔꯦꯞꯅꯤ ꯂꯥꯏꯔꯦꯝꯕꯤ"꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯊꯧꯕꯕꯨꯁꯨ ꯎ ꯑꯣꯜꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯎ ꯑꯅꯤ ꯑꯗꯨ ꯃꯔꯥ ꯁꯝꯅꯗꯨꯅ ꯇꯠꯅꯕ ꯌꯥꯗꯕꯒꯨꯝ ꯎꯔꯤ ꯌꯦꯠꯁꯤꯟꯅꯔꯝꯃꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯦꯡꯗ꯭ꯔꯕ ꯎꯄꯥꯜ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯊꯧꯕꯒꯤ ꯃꯃꯥꯁꯨ ꯃꯆꯥ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯥ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯝꯂꯔꯦ꯫ ꯔꯥꯁꯤ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯊꯦꯟꯄꯣꯠꯁꯨ ꯀꯠꯇꯨꯅ ꯃꯆꯥ ꯍꯤꯡꯂꯤ ꯍꯥꯏꯕꯒꯨꯝ ꯈꯟꯗꯨꯅ ꯎ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯈꯟꯖꯔꯝꯃꯤ꯫ ꯁꯔꯤꯇꯥꯁꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗ ꯄꯥꯎ ꯑꯁꯤ ꯃꯪꯂꯥꯟꯗ ꯇꯝꯂꯗꯨꯅ ꯋꯥꯈꯜ ꯄꯨꯝꯕ ꯀꯣꯛꯍꯜꯂꯤ꯫ ꯃꯈꯣꯏꯁꯨ ꯁꯔꯤꯇꯥ ꯑꯃꯗꯤ ꯊꯧꯕꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯇꯠꯅꯕ ꯌꯥꯗ꯭ꯔꯕ ꯂꯤꯄꯨꯟ ꯑꯁꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯥꯒꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯁꯤ ꯈꯛꯇ ꯌꯦꯡꯂꯒ ꯑꯄꯦꯟꯕꯗꯤ ꯄꯣꯛꯇꯦ꯫ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯄꯦꯟꯊꯣꯛꯅ ꯌꯦꯡꯕ ꯇꯥꯈ꯭ꯔꯦ꯫ ꯃꯈꯣꯏ ꯄꯨꯝꯕ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯎ ꯑꯅꯤꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯁꯤꯠ ꯁꯦꯡꯗꯨꯅ ꯂꯨ ꯅꯥꯟꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯤꯅꯒ ꯇꯩꯊꯣꯛꯄꯤꯔꯒ ꯋꯥꯔꯤꯒ ꯁꯥꯗꯨꯅ ꯅꯨꯡꯁꯤꯅ ꯃꯆꯥ ꯍꯤꯡꯂꯤ ꯍꯥꯏꯕꯒꯨꯝ ꯍꯔꯥꯎꯅ ꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯣꯊꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯔꯤꯇꯥ ꯑꯃꯗꯤ ꯊꯧꯕ ꯎ ꯑꯣꯜꯂꯕꯁꯨ ꯅꯨꯡꯁꯤ ꯃꯔꯤ ꯇꯠꯅꯗꯅ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫